ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒ꯭ꯔꯨꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯁꯤꯖꯤꯟꯅꯒꯗꯕ ꯅꯝꯕꯔ 9077728201 ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁ ꯈꯔ ꯑꯍꯥꯟꯕꯗ ꯊꯝꯖꯔꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯝꯖꯒꯗꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯉꯁꯤꯁꯨ ꯇꯣꯄꯤꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯡꯗ ꯇꯥꯔꯤꯕ ꯇꯣꯄꯤꯛꯁꯤꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯈꯟꯅ ꯅꯩꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯃ ꯑꯩꯈꯣꯏꯅ ꯄꯤꯖꯕꯅꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯖꯒꯗꯕ ꯑꯁꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯕꯟ ꯇꯧꯕꯅ ꯂꯥꯏꯔꯕꯗ ꯑꯋꯥꯕ ꯄꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯂꯣꯏꯅꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁ ꯈꯔ ꯑꯍꯥꯟꯕꯗ ꯇꯦꯟꯇꯛꯅ ꯄꯤꯖꯔꯤ ꯁꯅꯥ ꯂꯩꯄꯥꯛ ꯄꯥꯎꯆꯦꯒꯤ ꯍꯦꯗꯂꯥꯏꯟꯁꯇ ꯂꯣ ꯊꯨꯒꯥꯏꯕꯁꯤꯡ ꯆꯞ ꯆꯥꯅ ꯊꯦꯡꯅꯅꯕ ꯀꯥꯎꯟꯇꯔ ꯏꯟꯁꯔꯖꯦꯟꯁꯤ ꯐꯣꯔꯁ ꯊꯨꯡꯂꯒꯅꯤ ꯒꯣꯕꯤꯟꯗꯥꯁ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯟꯗꯣꯛꯅꯅꯕ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯁꯅꯥ ꯀꯩꯊꯦꯜꯗ ꯕꯣꯝ ꯇꯣꯞ ꯌꯥꯎꯅ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯥꯡꯈꯨꯜ ꯑꯅꯤ ꯍꯥꯠꯈꯤꯕ ꯇꯤꯑꯦꯝ ꯀꯣꯁꯣꯝ ꯑꯦꯝꯕꯨꯁ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯌꯨꯑꯦꯟꯁꯤꯅ ꯅꯥꯒꯥ ꯇꯥꯕ ꯂꯝꯁꯤꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯕꯪꯀꯔ 3 ꯊꯨꯒꯥꯏꯈ꯭ꯔꯦ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯇꯧꯅꯤꯡꯁꯨ ꯐꯪꯂꯦ ꯍꯥꯏꯔꯤ ꯗꯤꯄꯨꯇꯤ ꯁꯤꯑꯦꯝ ꯂꯣꯁꯤꯗꯤꯈꯣꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞꯁꯤꯡ ꯂꯩꯉꯥꯛꯅ ꯌꯣꯛꯈꯠꯄ ꯂꯦꯞꯄꯨ ꯍꯥꯏꯅ ꯂꯨꯞ 5ꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯊꯨꯒꯥꯏꯅꯅꯕ ꯅꯥꯎꯔꯤ ꯌꯣꯠꯇꯒꯤ ꯀꯛꯂꯕ ꯃꯔꯨ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯌꯦꯟꯕ ꯌꯥꯎꯔꯦ ꯍꯥꯏꯕ ꯁꯤꯕꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯄ ꯋꯥꯔꯣꯜ ꯌꯥꯎꯔꯤ ꯑꯔꯩꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯉꯥꯛꯀꯅꯤ ꯍꯥꯏꯅ NSAꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯌꯥꯎꯔꯤ BJPꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯃꯛ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯐꯥꯏꯜ ꯄ꯭ꯔꯣꯁꯦꯁ ꯇꯧꯒꯗꯕꯅꯤ KCP ꯇꯥꯏꯕꯪꯉꯥꯟꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ KCPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯁꯨ ꯌꯥꯎꯔꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯂꯣꯏꯅꯅ NIAꯗ ꯁꯤꯟꯅꯕꯅ ꯂꯩꯉꯥꯛꯀꯤ ꯆꯤꯟꯐꯥ ꯑꯣꯏꯕ ꯋꯥꯍꯩ ꯑꯣꯏꯔꯦ ꯍꯥꯏꯅ ꯔꯇꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ PMꯒꯤ ꯁ꯭ꯄꯤꯆꯇ ꯃꯅꯤꯄꯨꯔꯒꯤ ꯋꯥꯐꯝ ꯄꯟꯈꯤꯗꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯎꯔꯦꯗꯅ ꯁꯤꯚꯤꯜ ꯋꯥꯔ ꯍꯥꯏꯕꯗꯨ ꯇꯧꯔꯤ ꯁꯤꯅꯤꯗꯅ ꯍꯥꯏꯕ ꯅꯦꯄ꯭ꯔꯝ ꯀ꯭ꯔꯤꯁꯅ ꯃꯣꯍꯟꯒꯤ ꯁꯅꯥ ꯂꯩꯄꯥꯛ ꯃꯄꯥꯎꯁꯨ ꯌꯥꯎꯔꯤ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯄꯥꯎꯆꯦ ꯑꯃꯅꯤꯒꯤꯁꯨ ꯃꯤꯌꯥꯝꯗ ꯇꯦꯟꯇꯛꯄ ꯍꯦꯗꯂꯥꯏꯟꯁ ꯄꯤꯖꯒꯦ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎꯗꯤ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯗꯒꯤ ꯑꯗꯣꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯑꯟꯗ꯭ꯔꯣ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯀꯨꯀꯤꯁꯁꯤꯡꯅ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯃꯨꯠꯊꯅꯕ ꯍꯣꯠꯅꯔꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯍꯧꯈ꯭ꯔꯦ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯕꯟ ꯇꯧꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯍꯟꯗꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯨꯏꯌꯦꯟ ꯂꯝꯄꯥꯛ ꯄꯥꯎꯆꯦꯒꯤ ꯍꯦꯗꯂꯥꯏꯟꯁꯇ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯑꯣꯔꯗꯔ ꯄꯤꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯀꯦꯁ NIAꯗ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕ ꯉꯝꯂꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯌꯥꯎꯔꯤ BJPꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯆꯠꯊꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯌꯨꯝꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯐꯤꯔꯦꯞ ꯂꯧꯔꯒꯅꯤ ꯍꯥꯏꯅ YK ꯙꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯌꯥꯎꯔꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯠꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯐꯝ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯒ ꯀꯛꯆꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯉꯔꯥꯡ ꯌꯥꯝ ꯆꯥꯎꯅ ꯃꯨꯛꯅꯈ꯭ꯔꯦ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯂꯩꯔꯝꯂꯤꯕ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥꯕꯨꯅ ꯁꯣꯟꯈꯤꯕ ꯊꯧꯗꯣꯛꯄꯨ ꯅꯛꯅ ꯂꯩꯔꯤꯕ CRPFꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠꯁꯥꯎꯅ ꯃꯤꯌꯥꯝꯅ ꯊꯣꯝꯖꯤꯜꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄ ꯄꯨꯟꯅ 3 ꯁꯤꯈꯤꯕ ꯄꯨꯟꯅ ꯃꯤꯑꯣꯏ 5 ꯂꯩꯈꯤꯗꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯆꯠꯄꯗ ꯄꯨꯂꯤꯁꯀ ꯌꯥꯝ ꯆꯥꯎꯅ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ JSCꯒ ꯗꯤꯃꯥꯟ ꯈꯔ ꯅꯠꯇꯅ ꯑꯌꯥꯝꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯕ ꯌꯥꯅꯈ꯭ꯔꯕ ꯅꯨꯃꯤꯠ 5ꯅꯤ ꯁꯠꯗꯥꯎꯟ ꯆꯠꯊꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯁꯠꯗꯥꯎꯟ ꯊꯝꯂꯛꯈꯤꯕ ꯑꯊꯤꯡꯕ ꯉꯥꯛꯅ ꯆꯠꯄꯤꯗꯨꯅ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ KCPꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗ ꯃꯤꯁꯤꯃꯤꯅ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ NIAꯗ ꯁꯤꯟꯅꯔꯒꯅꯤ ꯑꯃꯗꯤ ꯑꯦꯛꯁꯒ꯭ꯔꯦꯁꯤꯌꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗ꯭ꯔꯥ ꯈꯣꯡꯖꯪꯂꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯤꯒꯅꯨ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯟꯇ꯭ꯔꯦꯛ ꯁ꯭ꯇꯥꯐ ꯅꯔꯁꯀꯤ ꯑꯍꯥꯡꯕ ꯄꯣꯁꯀꯤ ꯃꯇꯥꯡꯗ KCP ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯋꯥꯔꯣꯜ ꯍꯤꯔꯝꯁꯤꯗꯁꯨ ꯔꯤꯄꯣꯔꯠ ꯌꯥꯎꯔꯤ
मिथे अखोई ईदा अखोई पुनसिनसी हाइब लेत्रे वाथोसी वारोसिन पुरकनबा होनसी हाइब वारोल लोइनना उरिपोक अपुनमलुक की प्रेसिडेंट एस चिकेन वाफम असी फोंदोक्रे लोइनना फोंगनफम पाउचे की हेडलाइंस तसु स्टेट की फिवम यंगसिननबा मिनिस्ट्री की मिहुत सिंह थुंगलरगनी माइन प्रूफ बुलेट प्रूफ गाड़ी सिंह थुंगबा होक्रे लोइनना काउंटर इंसर्जेंसी ऑपरेशन दा सिंगबा फोर्स सिंह थारक लगनी हाइना गोविंदास न फोंदोक्रे लोइनना नमिन मंगानी सदाव संगसेलबा लाइबुक्तिबनी होम मिनिस्टर खोंजंग चंगसेबदा वायलेंस यावबिगनो हाइना पुलिस की माइकैदगी फोंदोरक्ले NSN IM ना खुरुलदा मिचमनी हाटपगी थोंगदे यानिंगदबा फोंदोरक्ले त्रोंलावबी थौदोकी मायोक्ता मफम कयादा मयामगी खोंजंग चंगसिनबा लेप्त्रे मपानगी ओइबा पाउदा State of Honors Thingzen Kramatung the Bab Al Madeb Tingjalagani Hain Houthis na Kialakre Loinana US Iran peace talk Islamabad security ya conversation Thorong Kotuna Shem Sare Hari China gi humanoid robot na marathon chen the world record Thongkre Loinana Iran amasung US ki marakta conflict thokling in the North Korean ballistic missile kaptuna Changying Tokre Among the UN peacekeepers sing attack chatharak pada kuwe na condemn torokli security na maramorga New York ta landing tawgada ba US ki airplane airport amok topam from the takre hari US samadi Iran ki marakta tholiba conflict asida malem ki punna $50 billion ki thau mang khi haina report torokli loinana President Trump na Iran the military action ya kan warning loinana wari sanabada tim Pakistan na thakre Israel na ceasefire thugai bada khut hangani han Hezbollah na threat torokre loinana Indonesia da China gi ising manung yengsin na system phangkre hari Ukraine da Russia gi mi ani attack tawbada sikre Ukraine Russia kha nong sup thangwa maro bada drone factory ama amangata thonkre masige loinana loizare khoigi asigi sandok chariba puning gi warol thorong gi nukti gi phongliba pause sing de lokthok chaba maroi ba pau ngasi su akhoi topic ama dum puduna laksari ngasi gi topic asi akhoi na ban tawbana lairabada awaba hena pi haiba wafam sin nduga ngasi gi topic sida adom na saruga biduna pongdo pibe agani masida kana gumba tamnana kana gumba gi thawong singda koni yekhai thingai ba natraga te thabok thorom sing pi bagi wafam leijade nuna Loinana hayeng asi mayam ponomna khamgisi hayeng si khoigi thorom face to face ki thorom leijai face to face ki thorom da oza hemada kumar ningomba hayeng pung 13 makhai degi koina thamjagadori ba khana neina ba kadom dano hoji kai khoigi khongthang khoigi khongsat sigi matang da khoi khana neina minase khoigi thodang karino hoji kori ba film sing hoji kori ba scenario mayam sing asi khoi khana neina na bagi adu mata ja aduma lominasi mayam ponomona su hari ba sida suruga biu ngasi oina thamjari ba topic ta ban tobuna laire bada khogi awaba setting pi have se hiram sida dom mo thambi be agani hello mingama telephone have you inga mai makha mai ngam ne kai dagi ni ma panik na sina laibaki ban tawwa sina laire ba praja miyam dadi awaba oire bungo sai bungo itagi thauram khuding ma ima su tari phone tawodi haitare ko ko toina tawba su haite adu laiba ki rang je ware dai bungo asi je yum da deba karama thoe adu ara ko mi ngo di tapala bi thale na sana da su yauri isa no bi lam na la ba ga do phau na la ba da lai ba khoi gi di wa he da bungo ban je karama ga na loi chan bi doi no khang dre da ado ima dine ngati du ta no taw dre ko jun gi tang mari he ima la ke na yang kana khali ko toy da na la ka ni ba ka su kai de aduga hozik ban taw basina awa ba chai thema ma lai ra ba de piri hai ba sigi topic ta su ima go wa fam da hai tare hoi
चौब चैथेंग मा पीरी हाइबा वफम सिमी मान जो थंबेरी मातै करी चिथब लेबिरी अनि अदोइदगी अतोपा सोइबा मयाम लेतिबा मयाम दिगी खनबदे इमा होइदी यामना वारे सरकार के सुमाइ सुम लेदोइरा खंगद्रेदा खरा सी हारगा इमा थमगेरा सांगा थागचरी होय होय मा केसु काइदे बन नैसिदी लोइमक वानै को बन गे अवाबा सिदी लोइ लै हाइजरिबा aduna ima bel singsu dum kharaga dum phongdok pa kesu kai dil irai lai banga tani da sida wangam ga hi bai thabagi kwa adu leitana bani khoina sinjari se aduga nong phadok su ima bel singa pumen paumen abagi adum thorom sing adum tawjarake aduga hojiki di khoina thamjari ba topic sida lakpiu ngasigi ima bel sing maroma pang sing na khana ne na basta yobining labadi explain tawbiu lai rabada sai thing pi hari se mayamna explain tawba hay bang adu kai mai trasu ban tawbana lai rabada chitheng pi habje kari hainingi natra sida kari kari yoiba mod sa yoiba mod kari phongdok piningi irai lai bawani da andana mathangi color da kudong sa badu pijari aduga toromde am toina call phangbu sing di adumak lipi gisi hello hello Mingalai phong habiu ai ngerangam dagi boine sir habiu ase koina thamjari ba topic ban tobna lai bada chaitheng pi hajo jai mot kai phong do piningi summi sar na takpiri badu chaitheng hababu khaji khara ta phangba chaitheng na tre masidi fajana hedona he challaba gumba amagumna adum phanga ba chaitheng ni ban haiba sina kai su kana ba porakte amang ata thoi sauning abanina akhoi praja gi pochai natragana akhoi gi praja gi oigadaba pochai sing loina thugai khokai dana manghan dana thudek dana loisalli masi karino haba kanda mayam pullabadi aing ba atap khara su yawani sauning ba mioi khara su yawrakani aduna masi complete se thokpani aduga ban tawbasina khwadagi mangjari se karino haba kanda koi nomugi semilon suruga cha talaga chajariba ichil inau ima isa ima ibien singsida kaya mukimatik wahan bage haibabu ngasi churaga wanga cheng wanga daba paisa do phangdrabani na karai dagi wan ising thaga tokpa tabani len ma tabani ban hangri phawbo adu ban tawda ai khoi dang sai karigum amata kana balaite ban tawge haragadi asol ana singje natragana koigi sura nomaga tali singje pibiro moina thakpiro tobiro sembiro sabiro moigi kanu singdo paibiraga thambiraga di chahi ma bu togera tha ma bu togera tobiro adu din natragna ngasai suga daba khotka daba tawga mayam do loin ban tawre haina gari macha am thodu ni thugai birakani phubi rakani yanthat birakani adu gadi mangi basi kanano ai khoi masenda da dum mangjaba natro ai khoi metai macha masenda da dum kano tawne haiba sumaina tawdana siri tawre khole haiba wari ju haide moina masida khanghogdaba mi su dum tokpa tabani khudakta sadali tawra abi ban tawine hadana sadali tawboina tawwa tham waling edagi nataga kanom waling edagi tawde hairaga irang thokko chibu thamo waling eda khoida hairakpra hangakani maduna kanada awaba chething pige haibabu sujariba nomjariba talaga chajariba ai khoigumba atei di tokpo tokro blind ai khoina karino suraga chaga doise bal leitring eda bawda karino kadaino hate na tawjarga hoji ballega khoina kari suraga chaga doino kari talaga chaga doino akodi hingura no haibagi mong amada tawbire sar seng haiba kana ko maduna yaraga di ban haiba thabak adagi shutdown haiba thabak si kharaga handok piraga miyami kharaga yengbiraga tawdaba yadaba demand di atopa pambai ama khana biraga tawbiraga jaboy topic se khoi handok piu haibagi natte ko handok piu na hairo di hojik tawri do khoina ye lo boin tani aduna taba banna sai theng pi bado adu do ina sum khana hojik khoina tawro do oppose to boina tani hojik tawri fatte haibagum tani ko topic to do na sat khibadi ade ado ban tawbu sina mangi si kari no abdu khaktani hojik sadan tawri na khoi sadan tawdu handok piu adu tawbi hajabe nete adu natraga de khoina tawri ba thabak sing du da adu mioi sing du na amuk thigalakani ge khalakani haitare bagi wabu de hojik su KCP na ko KCP no hojik si hari badu da tobi ganu madu handok piu KCP na ban taw ya roi haiba se hana dagi haikhiba leiba maramdi masina lairaba praja sing da chaitheng yamna pi suba nomba chaba sing da mayam panomak sing da
ꯌꯥꯝꯅ ꯑꯋꯥꯕ ꯄꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯕꯟ ꯍꯥꯏꯕꯁꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈꯤꯕꯗꯤ ꯂꯩ ꯃꯗꯨꯁꯨ ꯉꯁꯤ ꯄꯥꯎꯆꯦꯗ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯗꯤ ꯃꯣꯏ ꯍꯧꯖꯤꯛ ꯕꯟ ꯇꯧꯔꯤꯕ ꯑꯗꯨꯒ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯔꯤꯁꯤꯒꯤ ꯅꯠꯇꯦ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯕꯟ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯅꯤ ꯌꯥꯝ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯂꯥꯏꯔꯕ ꯍꯥꯏꯁꯤ ꯀꯩꯅꯣ ꯂꯥꯏꯔꯕ ꯑꯁꯤ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯕꯗꯨꯅꯤ ꯑꯗꯨꯒ ꯍꯦꯟ ꯇꯨ ꯃꯥꯎꯠ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡ ꯂꯩꯖꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯣꯖꯥꯅꯁꯨ ꯑꯣꯖꯥ ꯕ꯭ꯂꯥꯏꯟ ꯑꯣꯏꯕꯅꯤꯅ ꯕ꯭ꯂꯥꯏꯟꯗ ꯐꯪꯕ ꯆꯩꯊꯦꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯑꯦꯅꯤꯋꯦ ꯕ꯭ꯂꯥꯏꯟꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯕ꯭ꯂꯥꯏꯟ ꯑꯣꯏꯅ ꯄꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯕ꯭ꯂꯥꯏꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯥꯏꯔꯕ ꯅꯠꯇꯦ ꯕ꯭ꯂꯥꯏꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯅ ꯊꯦꯡꯅꯕꯗ ꯑꯣꯖꯥꯗꯤ ꯍꯦꯟ ꯇꯨ ꯃꯥꯎꯠꯅꯤ ꯑꯣꯖꯥꯅ ꯍꯥꯏꯖꯩꯅꯀꯣ ꯑꯦꯅꯤꯋꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯅ ꯍꯥꯏꯕꯤꯔꯤꯕꯁꯤ ꯂꯥꯏꯔꯕꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯄ꯭ꯔꯨꯐꯇꯨꯒꯤ ꯋꯥꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤꯁꯤ ꯀꯅꯥꯒꯨꯝꯕ ꯍꯧꯖꯤꯛ ꯕꯟ ꯇꯧꯔꯤꯕꯁꯤꯡ ꯅꯠꯇ꯭ꯔꯒ ꯕꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯄꯣꯁꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯖꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯕꯟ ꯇꯧꯕꯁꯤꯅ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯁꯤꯅꯤ ꯑꯗꯣꯝꯒꯤ ꯃꯣꯠꯇ ꯀꯔꯤ ꯐꯥꯎꯏ ꯆꯨꯝꯗꯦ ꯕꯟ ꯇꯧꯕꯁꯤ ꯌꯥꯝ ꯐꯩ ꯀꯅꯥꯅ ꯍꯥꯏꯔꯛꯀꯗꯣꯔꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯅꯤꯗ ꯑꯗꯨꯅ ꯃꯊꯪ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯊꯧꯕꯝ ꯃꯔꯥ ꯆꯤꯡꯈꯥꯝ ꯂꯩꯀꯥꯏ ꯌꯥꯝ ꯇꯦꯃꯤꯅ ꯁꯨꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯗꯨꯝ ꯇꯥꯖꯔꯤ ꯑꯗꯒꯤ ꯏꯁꯄꯤꯀꯔ ꯇꯌꯥꯏ ꯑꯗꯨꯝ ꯇꯥꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦ ꯑꯩꯈꯣꯏ ꯇꯣꯄꯤꯛ ꯑꯃ ꯊꯝꯃꯤ ꯕꯟ ꯇꯧꯕꯅ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯃꯣꯠꯁꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯅꯦꯅ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯏ ꯃꯥꯅꯦ ꯃꯥꯅꯦ ꯄꯨꯛꯅꯤꯡ ꯋꯥꯔꯣꯅꯦ ꯉꯁꯥꯏꯒꯤ ꯊꯧꯔꯝ ꯇꯥꯗꯕ꯭ꯔꯣ ꯇꯥꯗꯦ ꯇꯥꯗꯦ ꯍꯧꯖꯤꯛꯇ ꯊꯕꯛ ꯂꯣꯏꯁꯜꯂꯛꯄꯒꯤ ꯃꯄꯨꯡ ꯌꯦꯡꯉꯨꯕꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯏꯅꯦ ꯑꯩꯅ ꯁꯨꯝ ꯃꯥꯅꯦ ꯃꯥꯅꯦ ꯇꯥꯖꯔꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯒꯦꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯅꯦ ꯑꯦꯛꯁꯄꯥꯔꯠ ꯐꯝꯕ ꯅꯠꯇꯦ ꯕꯟ ꯇꯧꯕꯁꯤꯅꯕꯨ ꯑꯗꯣꯝꯗ ꯕꯟ ꯇꯧꯕꯁꯦ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤꯗꯦꯁꯦ ꯑꯗꯣꯝꯅ ꯀꯩ ꯈꯟꯕꯤꯒꯦꯕ ꯑꯁ ꯑꯩꯈꯣꯏꯒꯤ ꯕꯟ ꯇꯧꯕꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯑꯃꯥꯡꯕ ꯑꯇꯣꯡꯕꯗꯣ ꯑꯗꯨꯅꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦ ꯑꯗꯨꯒ ꯏꯅꯥꯛ ꯈꯨꯟꯕꯗꯗꯤ ꯐꯩꯀꯣ ꯏꯅꯥꯛ ꯈꯨꯟꯕꯗꯅ ꯀꯔꯤꯅꯣ ꯐꯔꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕꯗꯗꯤ ꯁꯦꯟ ꯋꯥꯠꯇꯕꯅꯤꯅ ꯃꯣꯏꯗꯤ ꯈꯔ ꯐꯩꯗꯅ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯃꯥꯗꯣ ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡꯁꯦ ꯊꯨꯛ ꯂꯥꯎꯕꯗꯤ ꯄꯣꯛꯑꯦ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥꯁꯨ ꯍꯩꯖꯗꯦ ꯑꯗꯣ ꯑꯩ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯇꯥꯔꯦꯅ ꯀꯩꯁꯨ ꯍꯥꯏꯖꯒꯦ ꯀꯥꯏꯗꯦ ꯇꯧꯕꯅꯤ ꯇꯥꯔꯤꯅ ꯇꯥꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯖꯤꯛꯇꯪ ꯃꯣꯠꯁꯨ ꯊꯝꯕꯤꯔꯝꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯅꯅꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯅ ꯃꯣꯠ ꯑꯃꯈꯛ ꯁꯨꯝ ꯂꯧꯖꯕꯅꯤꯗ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯌꯥꯝꯒꯤ ꯄꯣꯠ ꯇꯥꯕ ꯈꯣꯠꯄ ꯀꯩꯀꯩ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯣꯄꯤꯛ ꯑꯃ ꯊꯝꯃꯀꯥꯟꯗ ꯈꯟꯅ ꯅꯩꯅꯕꯁꯤ ꯈꯔ ꯇꯧꯁꯤꯑꯅ ꯅꯠꯇ꯭ꯔꯗꯤ ꯃꯥꯏꯕꯦꯜꯁꯤꯡꯅ ꯇꯌꯥꯏ ꯇꯥꯔꯤ ꯑꯗꯨ ꯊꯧꯔꯝ ꯇꯥꯔꯤ ꯉꯔꯥꯡꯁꯨ ꯇꯥꯖꯔꯤꯅ ꯁꯨꯝ ꯍꯥꯏꯔ ꯆꯠꯄꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯣꯄꯤꯛ ꯊꯝꯕꯁꯤꯅ ꯀꯔꯤ ꯍꯦꯜꯂꯤ ꯊꯝꯗꯕꯅ ꯀꯔꯤ ꯍꯦꯜꯂꯤ ꯍꯥꯏꯕꯗो ꯑꯗꯣ ꯑꯩꯈꯣꯏ ꯅꯩꯅꯃꯤꯟꯅꯁꯦꯕ ꯁꯨꯝ ꯈꯪꯃꯤꯟꯅꯁꯦꯕ ꯀꯩꯁꯨ ꯂꯨꯕ ꯅꯠꯇꯦ ꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯑꯗꯨꯝ ꯇꯣꯄꯤꯛꯅꯤ ꯃꯌꯥꯝꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯉꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯅꯦꯠꯋꯥꯛꯁꯦ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯏꯕꯥꯅꯤ ꯋꯥ ꯉꯥꯡꯕꯁꯦ ꯅꯟꯁꯟꯅꯔꯦ ꯃꯤꯡꯒ ꯂꯩꯐꯝꯒ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯇꯥꯖꯍꯧꯗ꯭ꯔꯦ W ꯁꯝꯖꯥꯏ ꯑꯣꯖꯥ ꯂꯝꯁꯤ ꯀꯔꯤꯅꯣ ꯏꯊꯥꯏ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯣꯖꯥ ꯁꯝꯖꯥꯏ ꯑꯣꯖꯥ ꯁꯝꯖꯥꯏ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯊꯝꯃꯤꯕ ꯇꯣꯄꯤꯛꯁꯤ ꯕꯟ ꯇꯧꯕꯅ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯣꯏ ꯑꯗꯣ ꯕꯟ ꯇꯧꯕꯁꯦ ꯀꯩꯁꯨ ꯇꯧꯅꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯅ ꯀꯔꯤꯅꯣ ꯆꯞ ꯆꯥꯕꯤ ꯐꯤꯒꯔ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝꯁꯦ ꯌꯨꯝꯗ ꯄꯣꯊꯥꯗꯅ ꯂꯩꯒꯗꯕꯁꯦ ꯄꯣꯊꯥꯅꯤꯡꯉꯤꯕꯅꯦꯕ ꯁꯨꯅꯤꯡ ꯅꯣꯡꯅꯤꯡ ꯉꯥꯛꯇꯅꯦꯕ ꯇꯧꯔꯤꯕ ꯃꯔꯝꯁꯦ ꯑꯗꯨꯗꯨꯅ ꯆꯞ ꯆꯥꯕꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯉꯁꯤꯅ ꯍꯌꯦꯡꯅ ꯀꯗꯥꯏꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯗꯨꯝ ꯍꯣꯏ ꯍꯣꯏ ꯇꯧꯁꯤꯟꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯗꯣ ꯕꯟ ꯇꯧꯕꯁꯤꯅ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯕꯁꯦ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯣꯖꯥꯁꯦ ꯇꯥꯗ꯭ꯔꯦꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤ ꯋꯥꯁꯦ ꯑꯣꯖꯥ ꯇꯣꯄꯤꯛꯁꯤ ꯇꯥꯕꯤꯗ꯭ꯔꯦ ꯑꯣꯖꯥ ꯁꯝꯖꯥꯏ ꯇꯥꯕꯤꯕ꯭ꯔꯣ ꯕꯟ ꯇꯧꯕꯁꯦ ꯑꯣꯖꯥ ꯕꯟ ꯇꯧꯕꯁꯤꯅ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯕ ꯑꯣꯖꯥ ꯑꯁꯤꯕꯨꯗꯤ ꯆꯨꯝꯃꯕꯅꯦ ꯑꯗꯨ ꯆꯨꯝꯃꯒꯁꯨ ꯇꯧꯅꯤꯡꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯤ ꯑꯃ ꯍꯣꯏ ꯇꯧꯅꯤꯡꯕ ꯇꯧꯗꯕꯗꯣ ꯑꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯗꯕꯗꯨꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯅꯠꯇꯕ ꯆꯩꯊꯦꯡ ꯄꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯁꯤꯅꯤ ꯆꯩꯊꯦꯡꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯤꯔꯦ ꯑꯗꯨ ꯄꯤꯔꯒꯁꯨ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣই ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯁꯤ ꯇꯔꯥꯅꯤ ꯊꯥ ꯃꯈꯥꯏ ꯁꯨꯔꯛꯀꯗꯧꯁꯤ ꯀꯔꯤꯅꯣ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯄꯨꯊꯣꯛꯄ ꯉꯝꯗꯕꯁꯤꯒꯤ ꯑꯅꯝ ꯇꯥꯟꯅꯔꯛꯄꯅꯦ ꯍꯥꯏꯕ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯔꯥꯖꯤꯕ ꯒꯥꯟꯙꯤꯒꯤ ꯍꯥꯠꯈꯤꯕ
मी अदुगा हजिक फाउबा राजीव गांधी हाटपा मीसे दुम हिंगा लेरिबा हजिकसे हिंगिबा राजीव गांधी हाटपा दि यावबा नुपीसे फारसी तौद्रिबा हजिकसे अदु आइन से भारत के आइन जिना मीसे तब फारा कांदा कोइ नुमित 30 दे हाटलगा हेक्ता फाबदि पक्ति यावदिबको जाको अदु मियामगी हौजी फाबियो हाबने मखोजी हेनमनगरे हाबने यामने हेनमनगरे हाबने तौरिसेको अदैदा हजिक से कोइनम खनरिना मदुगी मी फाबा फादबदु सुना नते कोइ खनरि टॉपिक से लाइरबदे चैथें पीब्रा पीदब्रा लाइरबसिंग से कमाई हिंगी दुनी दा कोइना खंजनिंगिदि अदो जागी मोता पीदि पी वाबदि याम वारबने मयाम से यस वाबैदु हनिया लेतना वारबने हजिक नोबुगी सरा ताम कांबु कैती आइना लेतना वारबने हाबा मदुनी आइना जनिंगिदि अदो बनसे के सीपी कांगुना नुमित मंगानी तौबदु तौबिगनु नौमतंग तौरसु बन गी नुमित मंगानी तौबदु हंतोपियो हाइबो वाफम भावो केसीपी गी माइकेलिंग असि खबर फोंदोरपुसु लै को मरमदि नोमगी सुरुगा चारिबा सिंग ओजागी मुंग मनुंग इंसांग नापी करी कई कमाई कमाई हिंगबिरिगे ओजागी मुंग मनुंग से गा इस दि कनो इंसांग नापी हिंगोन खर चावनिना हंगाम कुबी बुआ कनो गदि कुबी नुबी गदि इंसांग नापी आलू नु खर थाबगी तोरनो दि कना ताउ पोसै योन बखोटबदि यावदे योनबदी योनबा यादरे कदाइदगी योनलोनी के योनबदी लेतना नते योनबमुदि लेत्रेदना ओजागी मुंग मनुंगी बिदा मना मसिंग थारगा योनबा चटपा कोटपा केदबदि यावब्राबा ओजान लोनी कदा तौबनिना बा अदु ngachai अखोइगी ओजाना ताकीगिबा अखोइगी हुजि होम मिनिस्टर अमचु अखोइगी कनो सी मिनिस्टर अखोइ गा तौरगा करिनो मोइगी कनो एजेंडा अमतन करिनो हाइदुमदिया खोंतन दमदि बचि खनबमदि थका थागचरी ओदा सरकार गी खनरगुमसे को थागचरी थैंक यू सो मच मदुमा मखोइगी दायित्व ओजरसनु लौजरसनु को कोइना सरकार गी दि ओदाना खनब नते कोइना खनरिबा टॉपिक से अमुक्तंग ज्ञान ताबिउ मयामनसु को असिगी कोइना थमजरी से लाइरबदे चैथें पी हिंगबदे खोइ वाई हाइबदो अदु खक्तगिनी ngasi हुजिक बन तौरिबा इहौ तौरिबा सि फै फत्ते हाइबा नते अदुना टॉपिक्स दा खोइ फना लाक्सी नत्रगदि हुजिक वा सेरान तोरान हाइबे यादिको एक सेरान तोरान हाइरुबसिंग से नुमिदांग वारमदा पुलिस स्टेशन दगी चेलाई अदुगा अदोम सोइदन कोखटकिनी अदुम वारी बताइ साना मतमदा हे नन ngasa हारिदु करिनो न तोरकनी को अदुना दुइ थबक्तुगी दायित्व दो खोइ लौजबो ngमोय अदुना हेलो मिंग अमदे लेफम हाइबिउ हेलो यारपुक टोपगी इमा पाबिने इमा ngasi से खोइना टॉपिक थमजै असिगे टॉपिक से बन तौबना लाइरबदा चैथें पी इमा मसिबु सुमब्रो चुम्मी बुआ चुम्मी अदुबु लाइरबजु इना कुंबजु ता मानना वामिनै ओ निमक चमाना वामिनै बन तौबनिना बन तौबनिना मोजु वाइ फोजु वाइ ना कुंबजु वाइ लाइरबजु वाइ अदुबु वाइ ना कोइना मियामना तौरगो थबंगिना तौनो थिंबा याब नते हाबको थिंबदि आदि इमा टॉपतगी करिबा मिंगदो अपाबि हाबा अदु इमा सिंगाराउसु तौब्रो तौदे नहाला तौबदो आइदि नहामु इबुंगि दैसै तौबगिदो अदुदा लाकदगी फोन मोन को तौदे कैसु काइदे थागचरी इमा अपाबि कोबो ngarang यावबैनि इमा यारे कैसु काइदे अदु अतै अतै करि हाबिनिंग बा इमा हजिक बनसि सैथें कोइना यिंदा के सनि मितने इबुंगि दा खुगी डोनरगी पैसादो अदु थिंबा लाक्सी अखोइ मंगा तुरुक जावगे हाबजु लै तसेना हाइना बनो मा युम सकिसदि बन तौबनि नै मा चथोक चसिन नुवाय बन तगद्रकांदा नुवायना लापिरो को चथोक चसिन दो जिकति बन तौबनिना को अखोइना करि कालेन बावगिदि आई फिजरमेबको इमा दो हाइनरगुम सिसिदैदा को अदुदि कोना हाइनरसे आदा लाकान हाइनरसे को अदुगे अदुगे यावगे हाबनि जो पुरा लाकेन तौबनि कैसु काइदे मा थागचरी तोरमसे दो को माइ लापिनि मतमदा लापिउ बन हांकांदा हेलो गुड आफ्टरनून सर तरामुक्सरी मिंग लाइफम हाबियो फोन तौजरीबा हांग मरांग खुलौदगी युमखाइबं हेलेन सारबो हांग मक्तदै काय खुलौबुसरी अमदि वहां वीडियो ताबिरि अमदि दजन टीवी यंगिरिबा मयाम पुनमक्तुसु अइबै काय खुलौबुसरी सार हुजिकी थोकलिबा इरांग असिदा इरांग सिदि थोलिबा थौदोकसिबदि यामना नुंगाइतेबा सार अदुबु मदम अखोइन होजिक थम्मिसि बन तौबसे न खोइ बन तौरिबा सिदि हाइदि
ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯖꯔꯤꯕ ꯑꯃꯗꯤ ꯅꯣꯡꯃꯒꯤ ꯕꯖꯥꯔ ꯊꯣꯛꯑꯒ ꯌꯨꯝ ꯄꯨꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯤꯌꯦꯕ ꯁꯥꯔ ꯑꯗꯨꯅ ꯕꯟꯁꯦ ꯅꯠꯇꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯇꯪ ꯇꯧꯔꯒ ꯍꯥꯏꯗꯤ ꯆꯪꯁꯤꯟꯕ ꯌꯥꯕ ꯈꯣꯡꯖꯪꯗꯣ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯅꯔꯦ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯗꯒꯤ ꯑꯩꯈꯣꯏ ꯐꯪꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯕꯟꯁꯤꯅ ꯍꯥꯏꯗꯤ ꯃꯇꯝ ꯁꯥꯡꯅ ꯕꯟ ꯇꯧꯁꯤꯜꯂꯛꯑꯒꯗꯤ ꯑꯋꯥꯕꯗ ꯑꯋꯥꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯋꯥꯏ ꯍꯥꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜ ꯐꯥꯎ ꯂꯦꯞꯄꯦꯕ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯕꯜꯁꯤꯅ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯑꯃꯥꯡꯕ ꯉꯥꯛꯇꯅꯤ ꯑꯐꯕꯗꯤ ꯄꯨꯔꯛꯄ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯁꯤꯅ ꯇꯣꯡꯖꯕꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯕꯜ ꯇꯧꯕꯗꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯑꯗꯩ ꯚꯥꯏꯌꯣꯂꯦꯟꯁ ꯑꯣꯏꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯁꯤꯁꯨ ꯇꯧꯍꯟꯖꯅꯤꯡꯗꯦꯕ ꯁꯥꯔ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯕ ꯈꯣꯡꯖꯪꯁꯦ ꯆꯪꯁꯤꯟꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝꯕꯗꯨ ꯇꯧꯍꯟꯖꯅꯤꯡꯉꯦ ꯁꯥꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯋꯥꯔꯦ ꯏꯔꯝꯗꯝꯁꯦ ꯌꯥꯝꯅꯗꯤ ꯋꯥꯔꯦ ꯑꯩꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯠꯊꯤ ꯃꯤꯅꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯉꯁꯤꯅ ꯀꯗꯥꯏꯗ ꯍꯌꯦꯡꯅ ꯀꯗꯥꯏꯗ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗ꯭ꯔꯦꯕ ꯁꯥꯔ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯣꯝ ꯅꯣꯡꯃꯩ ꯃꯔꯛꯇ ꯍꯤꯡꯕ ꯍꯥꯏꯗꯤ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯦꯗꯥꯝ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯁꯤ ꯍꯥꯡꯉꯦ ꯏꯟꯇꯔꯅꯦꯠ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯧꯔꯝ ꯇꯥꯕ ꯐꯪꯕ꯭ꯔꯣ ꯐꯪꯗꯦ ꯁꯥꯔ ꯌꯥꯝ ꯋꯥꯅ ꯈꯥꯡꯈ꯭ꯔꯖꯥꯠꯅꯤ ꯁꯥꯔ ꯑꯩ ꯑꯣꯀꯦ ꯏꯟꯇꯔꯅꯦꯠ ꯑꯗꯩ ꯁꯥꯔꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯄ꯭ꯔꯣꯒꯥꯝꯁꯨ ꯇꯥꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠ ꯍꯥꯡꯈꯤꯕꯗꯒꯤꯗꯤ ꯄ꯭ꯔꯣꯒꯥꯝ ꯇꯥꯕ ꯐꯪꯖꯔꯦ ꯁꯥꯔ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔꯁꯨ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯑꯗꯨꯅ ꯑꯩꯁꯨ ꯉꯝꯃꯤꯕꯈꯩ ꯁꯥꯔꯒꯤ ꯊꯧꯔꯝꯁꯦ ꯃꯇꯝ ꯁꯥꯡꯅ ꯇꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯥꯔ ꯑꯣꯀꯦ ꯁꯥꯔꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯁꯤ ꯍꯥꯏꯔꯒ ꯁꯥꯔ ꯊꯝꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯍꯦꯂꯦꯟ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯡ ꯑꯗꯨꯝ ꯇꯥꯁꯤꯟꯖꯔꯛꯄꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯣꯄꯤꯛꯁꯤꯗ ꯑꯍꯥꯟꯕꯒꯤꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯍꯪꯖꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯇꯥꯕꯤꯌꯨ ꯐꯣꯟꯗ ꯇꯥꯕꯤꯔꯀꯥꯟꯗ ꯑꯗꯣꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯪꯖꯔꯤꯕ ꯋꯥꯍꯪꯗꯣ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯑꯣ ꯃꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯧꯔꯀꯥꯟꯗ ꯊꯧꯔꯝꯁꯦ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯤ ꯈꯔ ꯐꯖꯍꯟꯁꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯁꯥꯔ ꯃꯤꯡꯒ ꯂꯩꯐꯝ ꯑꯗꯒꯤ ꯕꯤꯖꯦꯇꯥꯅꯤ ꯅꯆꯟ ꯕꯤꯖꯦꯇꯥꯅꯤ ꯁꯥꯔ ꯕꯤꯖꯦꯇꯥ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯇꯣꯄꯤꯛ ꯑꯃ ꯊꯝꯃꯤ ꯑꯍꯥꯟꯕꯗꯀꯣ ꯑꯩ ꯋꯥꯍꯪ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯍꯪꯖꯒꯦꯕꯀꯣ ꯑꯗ ꯉꯁꯤ ꯇꯣꯄꯤꯛꯁꯤ ꯑꯩꯈꯣꯏ ꯕꯟ ꯇꯧꯕꯁꯤꯅ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤ ꯕꯟ ꯇꯧꯔꯛꯄ ꯀꯥꯟꯗ ꯕꯤꯖꯦꯇꯥꯒꯤ ꯏꯃꯨꯡꯗ ꯀꯔꯤ ꯆꯩꯊꯦꯡ ꯂꯩ ꯀꯔꯤꯝ ꯂꯩꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯨꯝ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯏꯃꯥꯟ ꯃꯥꯟꯅꯕ꯭ꯔꯥ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯧꯕ ꯈꯔ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯑꯗꯨꯝ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯇꯧꯔ ꯑꯗꯨꯝ ꯆꯥꯔ ꯄꯪꯂꯩ ꯂꯩꯕ꯭ꯔꯥ ꯕꯟ ꯇꯧꯕꯁꯤꯅ ꯏꯐꯦꯛ ꯀꯔꯤꯝ ꯂꯩꯇꯕ꯭ꯔꯥ ꯑꯁ ꯁꯥꯔ ꯏꯐꯦꯛ ꯌꯥꯝ ꯆꯥꯎꯅ ꯂꯩꯗ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯒꯤ ꯒꯥꯔꯤ ꯊꯧꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯑꯋꯥꯕ ꯌꯥꯝ ꯄꯤꯔꯦ ꯑꯗꯒꯤ ꯑꯉꯥꯡ ꯅꯨꯕꯤ ꯁ꯭ꯀꯨꯜꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯁꯨ ꯑꯁ ꯑꯋꯥꯕꯗ ꯑꯋꯥꯕ ꯌꯥꯝ ꯄꯤ ꯁꯥꯔ ꯕꯟꯁꯤꯅ ꯇꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯉꯁꯤ ꯊꯝꯃꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯂꯥꯛꯏꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯏꯅꯕ ꯋꯥꯐꯝꯁꯦ ꯑꯗꯨ ꯅꯠꯇꯕ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯗꯨꯝꯅꯤ ꯕꯟꯁꯤꯅ ꯒꯥꯔꯤ ꯊꯧꯕ ꯏꯃꯨꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯏꯃꯨꯡꯗ ꯁꯝꯅ ꯍꯥꯏꯔꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯕꯟ ꯑꯃ ꯇꯧꯁꯜꯂꯀꯥꯟꯗ ꯕꯤꯖꯦꯇꯥꯒꯤ ꯏꯃꯨꯡꯗ ꯌꯥꯝ ꯆꯥꯎꯅ ꯏꯐꯦꯛ ꯑꯣꯏꯌꯦꯕ ꯀꯣ ꯕꯤꯖꯦꯇꯥꯒꯤ ꯏꯃꯨꯡꯗ ꯂꯩꯕꯤꯔꯤꯁꯤ ꯏꯆꯥ ꯄꯨꯟꯅ ꯀꯌꯥꯅꯦꯕ ꯑꯅꯤ ꯏꯆꯥ ꯑꯅꯤ ꯏꯁꯥꯃꯛꯅ ꯕ꯭ꯂꯥꯏꯟ ꯏꯄꯨꯔꯣꯏꯕꯅ ꯒꯥꯔꯤ ꯊꯧꯕ ꯑꯗꯨꯅ ꯕꯟ ꯑꯃꯨꯛ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯤ ꯀꯔꯤꯝ ꯇꯧꯗ꯭ꯔꯕ ꯌꯨꯝꯗ ꯐꯝ ꯂꯩꯗꯣꯏꯅꯤ ꯀꯣ ꯌꯨꯝꯗ ꯐꯝ ꯂꯩꯔꯀꯥꯟꯗꯗꯤ ꯉꯁꯥꯏ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯃꯥꯡꯗꯣꯏꯅꯤ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯃꯥꯡꯗꯣꯏꯅꯤ ꯍꯣꯏ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯗ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦꯕ ꯌꯥꯝ ꯌꯥꯅꯤꯡꯗꯦꯕ ꯑꯗꯨꯕꯨ ꯄꯨꯔꯥ ꯕꯟꯁꯦ ꯊꯤꯡꯖꯤꯟꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯒ ꯌꯦꯡꯉꯕꯗꯤ ꯀꯔꯤꯅꯣ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯇꯧꯔꯗꯤ ꯁꯤ ꯀꯥꯏꯅ ꯈꯟꯕ ꯂꯩꯕ꯭ꯔꯣ ꯏꯁꯥꯗꯒ ꯑꯧ ꯁꯥꯔ ꯑꯗꯣ ꯕꯟꯅꯁꯨ ꯂꯣꯏꯅꯁꯨ ꯃꯥꯡꯉꯦ ꯑꯗꯒꯤ ꯅꯣꯡ ꯆꯤꯡ ꯇꯥꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯣꯞꯄꯁꯨ ꯄꯨꯂꯞ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯣꯏꯃꯤꯟꯅꯔꯦ ꯁꯥꯔ ꯑꯗꯣ ꯕꯤꯖꯦꯇꯥ ꯍꯟꯗꯛ ꯅꯦꯠ ꯊꯤꯡꯉꯤꯉꯩ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯑꯗꯨꯝ ꯇꯥꯕ꯭ꯔꯣ ꯐꯣꯟꯗ ꯇꯥꯕ꯭ꯔꯥ ꯀꯩꯅꯣꯗ ꯔꯦꯗꯤꯑꯣꯗ ꯇꯥꯕ꯭ꯔꯥ ꯅꯦꯠ ꯌꯥꯗ꯭ꯔꯕꯅꯤ ꯀꯗꯥꯏꯗ ꯇꯥꯏ ꯁꯥꯔ ꯏꯆꯥꯈꯩꯅ ꯃꯤ ꯃꯌꯨꯝꯗ ꯀꯩꯅꯣ ꯄꯨꯛꯅꯤꯡ ꯀꯩꯅꯣꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯇꯥꯔꯦ ꯅꯦꯠ ꯊꯤꯡꯉꯤꯉꯩꯗ ꯌꯥꯒꯗ꯭ꯔꯕ ꯁꯥꯔ ꯑꯗꯨ ꯂꯣꯏ ꯇꯠ ꯂꯩꯔꯕꯅꯤꯅ ꯔꯦꯗꯤꯑꯣꯁꯨ ꯁꯦꯝꯃꯦ ꯍꯧꯖꯤꯛꯇꯤ ꯔꯦꯗꯤꯑꯣꯁꯨ ꯌꯥꯔꯦ ꯁꯥꯔ ꯅꯦꯠ ꯌꯥꯕ ꯅꯨꯃꯤꯠꯇꯤ ꯁꯤ ꯌꯥꯝ ꯋꯥꯅ ꯈꯥꯡꯈ꯭ꯔꯦ ꯁꯥꯔ ꯅꯦꯠ ꯌꯥꯗꯕ ꯃꯅꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤꯃ ꯈꯪꯖꯕꯁꯦ ꯊꯥꯒꯠꯆꯔꯤ ꯁꯤꯅꯤ
kaisu leitawani mayam akhoi wahang pahum akhoi na tawjari se cham cham na dum samai sum tawda dum yai ba koina na koina na topa wafam da koina puthok taba de sarkar ge du ge dagin taw khana ne na ba de khoi du de yade aduna tawse tawde topa radio channel amatana zu akhoi na madu da magi haining ba yar akhoi yona di yade aduna madu haigum se ba khoi gi di ko tawning ba tawsano haining ba haijasano tai gi di so akhoi gi di sumaina dum tawse okay hello hello taram nuksare madam engineer cha good afternoon cha anh engineer cha nào đóng thông tin cha ngarang di tàu giờ cái tàu này ngarang itu ai phone sih kira tàu ni ya berapa madam kaisu kai di madam kan sa ta dai je cái tàu ni kan do di angang ama kan cancer na nai hai do ade ke sai sing angang sai tha ba sanga kan ngi tha oh yo jere madam ada skin so the target organ na halo ma yam sin jale ko ta thong lo ha de ni se je ni i je ha ni sa hai se ke to mi sa sa thong je ta je ni sa tagasari madam ado ban taw basibu nungai bibro ha kana ni ngai don sa suwa ban kang nam je mi si lo khumang ulop okay numidang iho hobogi tear gas ka pakot pagi di adai lekai gi di kari kari khudong chadab lege ko adai de bi tear le ba ko ye sa sma to naw lum thong ko gi kanon ama song gi kanon ji na te ba chong wang ma gi ko ge hai thai mana ti do adu ne ba nungai ti yam song gi yam up to we sa okay ko song gi sang ang sa na bi ya de ba hai kai thank you madam tagachari thoron suruga biro ko ka tagachari hello sir good afternoon taram sir naweng kabita madam ban gi chaitheng asi lai bada ban na lai bada chaitheng pi madam kai having sir gi topic si dane ai phone tong jare se ai jo khoi jennings ki do hotel hang bani ro sa aduda akhoi gi su khudakta hairak pani na hayeng gi photo ngasi nung dang lang thal me ba sa anaba mayagi ni na mamang di akhoi dum kharaga atopa jaga da tawraga su hangan me ngarang gi wena di to pen shut down haibani na sa gi mera pa ni su amatta hotel hang da yaro ro na moi laure ba sa adudi hotel hospital da lari sing du gi chaba thakpa gi budi moi manung da yen ba khara duna dum chara to e adudi adune ayam ba matam da haji doctor be so yam ba loi thola ga chabani legi patient gi awala pa loi me na bane hotel sing gi ado ngarang ni mitte kano hang jabani na akhoi gi awai nungai tingam ba degi thuwa angan banda thong tha ko tok silam ba mayam ai gi budi ngaute ai gi ju ting ba khot pa mayam torum ba do pri japan khosan ba thok thole e ba aduna khangau da na tholap pani na mangjong na khangau da bani na hayeng gi photo arrange taw bani na amang ba kaya ma su lai ma se ai gi mot di sar akhoi gi pan sina kana ba se akhoi di mangja ba nga so oye na de main tham jagi sa tagachai madam hojikti net su yarabani na hana net yadring e di thorom se wifi da tabi bro kamai toge sir ai wifi da ta jai sa koi di radio ju phang dam ni na sar ko hoi yo ta bani wifi da ta jai aduga live kom ba di ya khoi gi mi hek til ko matang yaw bani na yaw ngam jade phone am ta ja ba main to je sa hoi wajare madam suruga biro kwa sabu tagachari hello mingama delay from highview hello sir taramusari mingalay from atapiu han sir wi ka kuno sari sa tabi ri bi platform ni fanda ma pulap ni ka kuno sari sa mingabis phone to gere ba i thawal kitil ka de gi risi kumat ni sa rido se han dai di me gyam she ke sa adu dang gi matam ji khraga nuai te sa taw da koi gi amung chouwa marakta ji chouwa ni tat ba gumba tat li ra kaino khang di sa akoi gi sound je mung lak ta gumba de gi akoi bulum je
लेखत्तबरा लेधरगा थम्बदौना अखोई रेडियो वॉल्यूम जे फुल लेखलगा सम थम्बो अदो कानूदा मेसेज अमा थाबिरो अदो ngasi de topic to la se si wari sin kon sanar se se topic se ban gi matang se tapiu si chaiteng je wai sar yamna अदो कमाई कमाई ना जब ऋषि कुमार नु कमाई हिंगबिरी गे थबक शुभ खोटपा कमाई ने हिंगबगी लंबी से करी होइबिरी गे कना तो सर अंगांगना कोई मेचिन कोन दा कोई पी साबदु सारगा कना तो बुनी लक ममन जु हेंकल ले जिति सर अदो नोमगी चादबदी आदि दे अंगांगी स्कूल की वैन सुटी थाय दुंगाई वैन गी भाड़ा पीदी आदि मोइदि मतम जोरपगा दुम हाइरे नमाय दो सर yang wai sin pi sai thing yang wai hai tare sa अदो करिगुम्बा तौरगसु अतोप लंबी मा अतोप मखनगी हाइते कोई प्रोसेशन हाइ तारे को अतोप मखल लमदो इना तहनजनिंगे बा होय सर नारगसु लेबा सर इजे दिगे ममांगसु सर दसु ममांगसु मुख हाइबुदि हाइगिनि हाफे अदो मिट से केट्रिक लेबा सर केट्रिक सेंटर लौथोके न तौरी सर लौथोक्त्रि सर लौथोक्त्रि करिगिनो प्रॉब्लम से लौथोकपसि सेल थोंगिरा नत्रगा करी फाइनेंशियल जे प्रॉब्लम खरा सुम लेबा PMJY करी PMJY करी थबंग मुसा हम करिम तो होद्रमिन सा अदुनी सु नो मसा हिंगबा खोइदि yang wai ni samaina कनोजि नु लेसलकजे अदो PMJY करी अते हेल्थ कार्ड को मते अते न करी याद है ब्रो दोइन पाइरे सा अदुना दि याद ब्रो अदु कनोने लेंस हापदब लेंस से साना हा ओइबनिना लेंस खरा लेंस से मखन लेंस से ममल लम त मानदव जानि सा अदु लेंस खरा तांगबा म हाफ से न डॉक्टर विदारानी न हाइबा को जिनेम्स की वेन लेबा डॉक्टर मकोक तो माना हाइबि नि सा ओके अदु लोइरे यामना अदु सिगी कनोजे हांगतोकगा सननबा न तौनि तौनि सा ओके नुआजरे सरुगा बिरक्वा तो तंबिरक्वा अदुग हेक अखुगी रेडियो की यादबदी त मेसेज से थाबिरो करी से तब लेबिरी थैंक यू थागचरी तानदरे हाइबस हेलो मिंगमा देले फ्रॉम हाइबियो हेलो देवला हुइनिंग सुमनि साबा गाइदगी साबो हामबा मक्ता थागचरी सार ngasi thambiba topic si khangbi bro khangi sigi adugi topic si dani sari na tawjarai se sar tapuyo sar banjina lairabaina khunba ba laite sina piri ba jaitheng sidi is angakba phangai pire akhoi bakery tawjaba akhoi chu achapo to sajalurani adudi thabam leiraroi adum warani habam leita banji to banji ju tawdaya da na buti tawri bani adu ju banjina wahali bachidi ngasi nomagi suro nomaga chajaba adegi kathen thoga mana maching puraga yonjaba adudi yombam du leitrabani na waba hena awaba du oire sa adegi ogai da ju ogai lamkhai da ka ji am kalle ngasi je kari dawrino ayukta phamba yaro haba फम्बसु फमहन्ते गाडीसु अमत्ता चलहन्ते इंजिन फोसन छम्पो खोइबा चटपछे सिबौ हेक चलहन्ते ओके मसी अयुक्ता अतुकी मति कलने अदेगिदि कनो कथे मचादा खरा nga pora kanda lakpa mi amani phamena adu so mu mayam chalaga mu phamba yaroi na mu adu so mu tangkhairu re adu duna banjina wari ba chaithengji mi pung khudim wada ba amatta leiramoi sar sidi loimba warangani na ai haijaningi sar adagi khwaidagi hena wari badi nongmagi kathe hingondagi sujarakanda yolakanda chengchak punari basi yombam leitrabani adu chigi chaitheng sidi yong pansina piri ba chaitheng ji yam thina ware sa khoidi si jigdi chap adum loimba chamane adegidi jang na pi lauraga tikchara kanda nomagi adu du yolaga ariamba du na chengcha walaga imungda macha machu pija doiba khotoba adu
पुनमक लोइनबक थिंगबनिना अदेगी मना मसिंग टेक्सलुरगा योंफम लेतदना पत्तना मांगबना कया अमा बनजिगी चैथिंगी सर अस अंगकप फंगना वाय दुनी सर सिदी सर यामना खंगदे हाइबुं खंगदे सर सिदी अवाबा चैथिंगी पी हाइबसिमदि मयेक से हौजिक तौरीबा नुमि मंगानी थिंगबा खोटपा दु दागी वा करीमता नते कोइना हारिदि बन लैसिना कानादबा अवाबा पीरिसे कानाना कानाबा पीबा कानादबा पीबा नत्रगा अवाबा चैथिंगसे लाइरबदा सुरगा नोमगा चाजबा मियोइसिंगदा हाइतारे होय तौदे यादा तौरिनी तौरिजिबुदि होजिक तौरिजिदि तौदे यादबने अदुबु KCP na numit mangani sang na tawbududi tawbiganu haibagi wafam hando uaiba wafam bau legre lenga ke makai de kisunu mangani si am yamali am chauna mangi haibagi haitare adu mayam sule paisi karinu hakanda kanba warep am thamakanda lenga na mijeng changak na bagini tawri si su ko anyway adu bo ekoi mayam khanai si kainu hakanda ban tawbuse ban sine koida maroina lairabada hena awaba pibra haibani hena pi sumi sumde sine ko okay Nungajare, Madam Devla, thank you so much. Torom Saruga Birakpa, Sigidamako. Side them, Lady Pinari was sing si, Bangi say ting to them, Bangi say ting to them. Hello. Hello, sir. I get a letter about the Git Bising Akanisa. Madam, Banta was in a liar about the say ting P, Madam Gimot Karile. Sir, Banta was in a say ting there. अखोगी बन तौबीगे दौ लेरगदी सा हयेंग तौदो बंदो नुदांगदुदा लाखोपीदबा खरा मांगजोंना मांगजोंना लाखोपीरगदी सागी अखोइना पोलिसे कतबुजु हेरोय अदेना हांगी बनजी खुदक्ता लाखोपीबने सा अखोइदि अदोकी मति अवाबनि नंगेबे निमिसे तैना अखोइगी नोंमाइजिंग निमिसि अखोइदि येरुम हापजे चत्केदबनिना नोंमाइजिंग हेंदो खगदि चत्तसि यादबनिना अहिं नोंगाइदि चत्लेबा मोंजी नोंगालगदी बनजी लेरबनिना मथों वरंग खांगदना गाड़ी थुगाइबिरकनी चत्ता यादेन तौरगदी अखोइजी मपाम चाजी पुंग अमा साइदा होगलगा पुंग अमा खरी हिनबदाइदा अखोइ इम्फाल जावनबा चले इरमजे हापमने अदुगा नोंगानदिगदि छियौरेबा बनजिना अखोइजी योंगा हिंगी मतुम हंदेबा अदुकी मते अखोइ वायेबा अदु ओरगदी बनजी नोंमनि नि वारिंगदा लाउथुपिरगे हाया कनोगी तांग अदुकी बुंग अदुतेगी बन्नी हायगदी लाउथुपियु नतना हयेंग तौदो बंदो नुदांगदो लाउथुपदि तौबिगनु अदुगा हंगदबनिना मना मसिंगे मयाम हिचले कइनोदि अखोइदि कथेम पोसी लेपा यादबनिना अदुगी नोंगालगदी बल लाउथुखरबने अखोइदि कमाइ तौनी मना मसिंग यादलिन मांगे बयामना मसाइगी खामेंगिदिदा निथु योलदु पोतुदि पुनदे योलेबा कइनोदि तंखाइ तारगा योनग्रेबा पोसे अदु मथां सलोबिङाइ लेक्तिबनेबा बनजि अवाबसे अदु तागदि बनजि तौदना कई तौरगा अखोइजि खुंजंग मयाम पजा मयाम चंगजलगा दौजिगे हाइबा पोसे तौमिनसि अदुगा बनजि अवाबजिदि अनायक चफोंगदा याददि फुदोंग साबा याम लैसा अदु सिनुंगाइजदि अखोइदि बनजि से खिंदि हंतकी बनजिदा अवाबा अदुकी मतंग नंगरेना हाइजबनिसा मदुना बनसि करिगुमा तौबिगे हाइ तारगदि खरा मांगजौनना नोंमनिनी वालिंगैदो ओइना मतम अमा लेपा हंगचितै तौरनी मसेमदे तौरनी गा हाइबगुम्बा पामेबा मरमदि मना मसिंग कक्सलुरगा हेक्सलुर योनबम लेतबगी हाइ तारेने अदु मसु खुदोंग चादबा मयाम मायोंनै हाइबो फम थंबिरेको ओइ सर अदुनी थागसरी मैडम थैंक यू थागसरी तोरमदा ngasiगी थमजरिबा टॉपिक बन तौबना लायरबदा अवाबा पी नत्रगा बन लायरबदा चैथेंग हेना पी सिदन मने ngasiगी tamjariba topic amamam thamaka na puning warolda khoina tamjabani topic leitaba numiso dum yarokani maibel singna puroba waroba yade tobigano aduga adomadongi hai tare ko hek hai bai jadra so adugu manu misingdu da dum saruga biyo thamaktaba numiso dum yawgani yaringede hello sir minga ma telefon dagi loli ngasigi topic sigi maramda sir aina ngasigi numita thengarakpa wa ba orangada ba Kadang sumpah dam janing basa. Tapi. Nasi jasar ay bazar da ngan impan bazar da to impan da angang summa ko iti santam bagi sagi tin bachat leba. Ngan na chat le yam na pung ahum dagi yum dai thu chat le. Aduga chaje thanam makanda tholok pakanda pung mari makhai khara hian bai tu da bazar je phau lak pada khoigi maingan sida koi mai pian mayam se lamna pot sai ji pukhalaga
ꯃꯦꯖꯤꯛꯇ ꯀꯩꯗ ꯄꯨꯈꯠꯂꯛꯄ ꯌꯥꯝ ꯊꯦꯡꯅꯩ ꯆꯠꯈꯤꯕꯗ ꯑꯗꯨꯒ ꯃꯩꯉꯥꯟꯁꯦ ꯊꯤꯔꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯣꯠꯁꯦ ꯕꯖꯥꯔꯁꯦ ꯄꯨꯔꯥ ꯐꯝꯃꯦꯕ ꯑꯗꯩꯗ ꯂꯩꯅꯕꯁꯨ ꯌꯥꯝ ꯂꯩꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯉꯥꯟꯁꯤꯗ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯃꯩꯉꯥꯟ ꯊꯤ ꯐꯝꯅꯔꯒ ꯑꯗꯨ ꯂꯥꯞꯅ ꯂꯥꯛꯅꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯥꯟ ꯆꯥꯗꯅ ꯌꯣꯜꯍꯧꯕ ꯀꯥꯡꯕꯨꯗꯨꯗꯤ ꯌꯨꯝꯗ ꯈꯔ ꯍꯔꯥꯎꯅ ꯍꯜꯂꯝꯒꯅꯤꯕ ꯑꯗꯨꯒ ꯌꯣꯜꯍꯧꯗꯕ ꯀꯥꯡꯕꯨꯗꯨꯗꯤ ꯚꯔꯥ ꯐꯨꯀꯠꯄꯒꯤ ꯐꯤꯕꯝꯗ ꯑꯣꯏꯔꯝꯒꯅꯤꯕ ꯁꯨꯝꯕꯁꯦ ꯈꯜꯂꯨꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯁꯨꯝ ꯈꯨꯡꯒꯪꯅꯤꯅ ꯀꯩꯅꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯨꯝꯗ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯊꯥꯖ ꯈꯣꯠꯆꯕꯅꯤꯅ ꯑꯗꯨꯝ ꯋꯥꯠꯄꯗꯨ ꯀꯥ ꯍꯦꯟꯅ ꯆꯥꯅ ꯊꯛꯅꯕꯩꯗꯤ ꯁꯨꯝ ꯋꯥꯠꯇꯦꯕ ꯑꯗꯨꯒ ꯑꯉꯥꯡ ꯃꯍꯩ ꯇꯝꯕꯗꯗꯤ ꯁꯥꯔ ꯌꯥꯝ ꯊꯤꯅ ꯑꯀꯥꯏꯕ ꯑꯣꯏ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯃꯌꯥꯝꯒꯤ ꯇꯧꯗꯕꯁꯨ ꯑꯩꯈꯣꯏ ꯌꯥꯗꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯗꯨ ꯁꯨꯝ ꯃꯌꯥꯝꯒꯤ ꯋꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯕ ꯉꯁꯤ ꯃꯩꯉꯥꯟꯗꯨꯗ ꯑꯗꯨꯃꯥꯏꯅ ꯎꯔꯛꯄꯗ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯑꯦꯕ ꯕꯟꯒ ꯇꯧꯔꯒꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯁꯤ ꯑꯗꯨꯝ ꯄꯥꯝꯕꯤꯕ꯭ꯔꯥ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯈꯣꯠꯄꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗꯕꯨꯗꯤ ꯑꯗꯨꯝꯕ ꯇꯧꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯕꯟꯒ ꯇꯧꯔꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯁꯤꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯈꯨꯗꯛꯇ ꯑꯗꯨꯝ ꯂꯦꯞꯁꯜꯂꯛꯄꯁꯦ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯁꯥꯔ ꯑꯩ ꯋꯥꯈꯜꯗꯗꯤ ꯁꯨꯝ ꯅꯨꯃꯤꯠ ꯍꯥꯡꯆꯤꯠ ꯃꯁꯦꯝ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯈꯪꯍꯟꯕꯅ ꯐꯕ꯭ꯔꯥꯅꯗꯤ ꯈꯜꯂꯦ ꯉꯁꯥꯏꯒꯤ ꯕꯖꯥꯔꯗ ꯇꯧꯍꯧꯕ ꯃꯌꯥꯝꯗꯣ ꯌꯣꯟꯕ ꯁꯤꯠꯇꯅ ꯍꯟꯖꯟꯕ ꯇꯥꯔꯒꯗꯤ ꯂꯣꯏꯅ ꯑꯗꯨꯁꯨ ꯃꯥꯡꯗꯣꯏꯅꯦꯕ ꯂꯩꯔꯦ ꯕꯖꯥꯔꯒꯤꯗꯨꯕꯨꯗꯤ ꯌꯥꯔꯦ ꯇꯣꯄꯤꯛꯇꯣ ꯑꯗꯩꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯅ ꯍꯧꯖꯤꯛ ꯌꯨꯝꯗꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯁꯤ ꯕꯟ ꯇꯧꯔꯒꯁꯨ ꯀꯔꯤꯝꯇ ꯌꯨꯝꯗꯗꯤ ꯑꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯕꯟ ꯇꯧꯕꯗꯤ ꯁꯥꯔ ꯑꯗꯨꯝ ꯑꯀꯥꯏꯕꯗꯤ ꯂꯩꯇ ꯑꯩꯈꯣই ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯕꯃꯛꯇ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯂꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯛꯏ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝꯕꯒꯤ ꯈꯪꯗꯦꯗ ꯌꯥꯝ ꯑꯗꯨꯝ ꯕꯟꯒꯤ ꯃꯔꯛ ꯑꯃꯥꯡꯕꯗꯤ ꯆꯥꯎꯅꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦꯅ ꯈꯟꯖꯩ ꯍꯣꯏ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯛꯄꯗ ꯄꯦꯟꯗꯕ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯃꯤꯌꯥꯝꯒꯤ ꯄ꯭ꯔꯣꯁꯦꯁꯟ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯒ ꯂꯩꯉꯥꯛ ꯌꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯕꯟꯁꯤꯅ ꯎꯄꯥꯏ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯏꯕ ꯊꯕꯛꯇꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯇ꯭ꯔꯣꯡ ꯂꯧꯕꯤꯒꯤ ꯑꯣꯔ ꯑꯩꯈꯣꯏ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥ ꯑꯍꯨꯝ ꯆꯪꯁꯤꯟꯗꯅ ꯃꯔꯥꯏꯕꯛ CRPFꯀꯤ ꯈꯨꯠꯇ ꯇꯝꯈꯤꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯍꯣꯠꯅꯕꯗꯅꯤ ꯑꯗꯨꯕꯨ ꯍꯣꯏ ꯃꯈꯣꯏ ꯂꯩꯈꯤꯗꯕꯗꯨꯒꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯋꯥꯕ ꯐꯣꯡꯗꯣꯛꯒꯨꯝꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯨ ꯅꯠꯇꯕ ꯕꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯔꯦꯂꯤ ꯆꯠꯄ ꯑꯣꯏꯔꯣ ꯂꯝꯕꯤ ꯇꯪꯈꯥꯏ ꯊꯤꯡꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯨꯝ ꯁꯤꯒꯨꯝꯕꯒꯨꯝꯕ ꯇꯧꯍꯟꯅꯤꯡꯕꯗꯤ ꯂꯩꯕ꯭ꯔꯥ ꯀꯔꯤ ꯂꯩ ꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯀꯥꯅꯁꯨ ꯈꯪꯕꯁꯨ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯌꯥꯝꯁꯨ ꯀꯩꯅꯣ ꯇꯧꯋꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯂꯣꯂꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯀꯣ ꯃꯌꯥꯝꯅ ꯌꯥꯝ ꯂꯨꯅ ꯈꯟꯖꯟꯕꯤꯔꯨꯅꯨꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯟꯕꯤꯔꯨꯅꯨ ꯃꯔꯝꯗꯤ ꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯋꯥꯅꯤ ꯑꯗꯨꯝ ꯈꯪꯕ ꯋꯥ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯈꯣꯏꯅ ꯃꯥꯡꯗ ꯊꯦꯡꯅꯔꯕ ꯈꯪꯕ ꯌꯥꯕ ꯋꯥꯕꯅꯦꯕ ꯁꯤꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯅꯠꯇꯦꯗ ꯃꯌꯥꯝꯅꯁꯨ ꯂꯨꯁꯟꯅ ꯈꯟꯖꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯋꯥꯕꯗꯨꯅꯦꯕ ꯕꯟ ꯑꯃ ꯇꯧꯔꯛꯄꯗ ꯏꯃꯨꯡ ꯑꯃꯗ ꯁꯨꯡꯋꯥ ꯋꯥꯗꯦ ꯆꯦꯡ ꯆꯥꯛ ꯄꯩꯔ ꯂꯩꯔꯦ ꯒ꯭ꯌꯥꯁ ꯂꯩꯔꯦ ꯍꯋꯥꯏ ꯑꯂꯨ ꯆꯦꯡꯋꯥꯏ ꯑꯗꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯄꯤꯛ ꯊꯟꯅ ꯂꯩꯔꯦ ꯉꯥꯔꯤ ꯊꯨꯝ ꯂꯣꯏ ꯂꯩꯔꯦ ꯌꯦꯔꯨꯝ ꯌꯨꯝꯗꯒꯤ ꯌꯦꯟ ꯂꯣꯏꯔꯦ ꯌꯨꯝꯗ ꯉꯥ ꯂꯩꯔꯦ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯔ ꯂꯣꯏꯔꯦꯗꯅ ꯑꯗꯨꯝ ꯈꯜꯂꯒꯕꯨꯗꯤ ꯑꯗꯨꯝ ꯂꯩꯕꯕꯨꯗꯤ ꯌꯥꯕ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯕꯟ ꯇꯧꯔꯛꯄꯁꯤꯗ ꯅꯣꯡꯃꯒꯤ ꯍꯦꯟ ꯇꯨ ꯃꯥꯎꯠ ꯍꯤꯡꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯆꯩꯊꯦꯡ ꯄꯤꯅ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯃꯁꯤ ꯆꯨꯝꯃꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯂꯥꯜꯂꯦꯅ ꯂꯧꯕꯤꯕ꯭ꯔꯥ ꯑꯗꯨꯅꯦꯕ ꯍꯜꯂꯣ ꯏꯕꯨꯡꯉꯣ ꯏꯆꯦ ꯄꯤꯆ꯭ꯔꯥꯗꯒꯤꯅꯦ ꯏꯆꯦ ꯏꯅꯥꯎꯕꯤ ꯀꯧꯋꯦ ꯏꯆꯦꯁꯨ ꯕꯟꯒꯤ ꯃꯇꯥꯡꯁꯦ ꯋꯥꯍꯩ ꯑꯃꯅꯤꯗ ꯐꯣꯡꯗꯣꯛꯆꯍꯧꯒꯦ ꯇꯧꯖꯔꯛꯏꯅꯦ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯄꯥꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯖꯔꯤ ꯏꯆꯦꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯅꯦ ꯇꯧꯗ ꯌꯥꯗ꯭ꯔꯕꯅꯤ ꯕꯟꯁꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨꯀꯣ ꯅꯣꯡ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯂꯥꯎꯊꯣꯛꯄꯤꯗꯅ ꯃꯣꯏ ꯁꯤꯜꯂꯤꯕ ꯀꯥꯡꯕꯨꯁꯤꯅ ꯁꯤ ꯇꯧꯔꯒ ꯈꯟꯅꯔꯕꯀோ ꯑꯗꯒꯤꯗꯤ ꯅꯨꯃꯤꯠ 5-6ꯁꯦ ꯈꯟꯅꯔꯒ ꯍꯪꯆꯤꯠꯇꯩ ꯇꯧꯔꯅꯤ ꯍꯌꯦꯡꯗꯩ ꯇꯧꯔꯅꯤꯅ ꯑꯗꯨꯃꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯒꯗꯤꯀꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯏꯆꯦꯅ ꯈꯟꯖꯕ ꯑꯗꯩ ꯇꯧꯗꯕꯨꯗꯤ ꯌꯥꯗꯕ ꯄꯣꯠꯅꯦ ꯑꯗꯩ ꯑꯉꯥꯡꯉꯩꯗꯁꯨ ꯁ꯭ꯀꯨꯜ ꯀꯥꯊꯣꯛ ꯀꯥꯁꯤꯟꯁꯤꯗꯁꯨ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯕꯀꯣ ꯌꯥꯔꯒꯗꯤ ꯕꯟꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯈꯠꯅꯔꯒ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣই ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦꯅ ꯑꯗꯨꯝꯇꯪ ꯊꯝꯖꯒꯦꯅ ꯏꯆꯦꯅ ꯇꯧꯖꯔꯛꯄꯅꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯕꯤꯔꯒꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯀꯀꯥ ꯁꯣꯃꯔꯦꯟꯗ꯭ꯔꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ
पोट चै सेमबनिना करिम कायदे अदुसु युमदा सेमबनिना करिम कायरो अदु इलेक्ट्रॉनिक्स की पोट सेमबो ओरगसु मदो कोइना कैथेलदा अदुगा कैनोदा सेमबो होइतारगदि दुकान थोंगा हांगा सेमबो होइतारगदि बिरा होइदोइने हेलो हेलो तादरब्रा तानदरब्रा कहीं तो उगरे हेलो हेलो सारबो अहमद खुरमजरी ngasi sarna bukat piriba akoi banjina minga laifonga yana hais ai kau zaru lenga pigani ai oina miranda kwasify me elikai degine sar ado banjina lairaba miyolsing dadi nomagi chara tanjabajin da haninga hilaitana waba pibasidi wahaina phongdok bungamjadre akoi gi mitna ujaba adagi koi di swai di hingon chambanju koina banina sa o te thari ba moisina hexerurani lalon bi da pi doini wana khulang mayam ni aga pora akanda bani sat launa hajan birak pase sina pai daga leina ba mayam ma numi manga tauni ni na pat khidoini khongban dai dok doini adumaina koina thamba ya da bagi adui mathakta kwai dagi laira basina kwai dagi hena wari se sa kwai dagi laira bana kwai dagi hena khoi ina khun basida dukan phambasing sida di sendong pi ba haidi ma laira basina ne lainingai pulap leitabani na ina khun padi ngari kilo ma alu kilo humari sumaina irang ma leibada leisandi leitabadudi nomagi chara tanjaruraga bazar da mana masing onjaruba natraga eni magi khulang chaluba orsu aduna porakpaduna chengwan jara kana macha masu singki cross taujaba chengwan jaba isang napili jari ne atu gitu ngari lupa taragi tamdraba matam sida dukan amadagi ngari chadana laibada adagi ching chima wange paisa leitra jo short ki haibada lakningai leitabadu ubada pining de basar dukan sinsina so adagi moi ge leijaramba ngasi bek tan hal hongi ngai da leihobado banni he haibada lupa tara natraga manga pat ma hengal kanda heda yon biba aduna kwagi laira badu dil pa yang khai puthora imung dugi ngamna ba magi chakhungi machak sing leina ba khona bata yamna wa ba adugumba ma oi aduga laila su tamba sing da su adu ban kaubiri ba sing je akhoi su ima laiba ke damakta na matung injari ba loina mak praja ku di masi injari ni adubo he na soksali badi no magi sujaraga dai sai dagi sakhrani swai dagi pocha yondra su pu bangamdra su sar dagi ne khoi mayangi go down do adu dagi poti adoine ba aduga nagambanda yondoini adugi atongba khara do aduna go down du da su sele piramani atongba khara du na poraga yumda macha masu kai krasi simung manung puri ba poyeng se yeng puri ne sigumba mayam sidai da su kai kari haiga da wono khangde adugi matik laira badana khwai dagi hena saking pi habase adai diba karma ma thokpa siki damakta su pochai leiba taksai phadaba isor gi maram da bhawada hadi sorane adagi kaino ne kai gumba ma usop ne haibagi bhaw pot leiba phangak tabagi tawdabati ya tabagi nuai tabasu lei adagi ana ayek se khwai maroina sa ai samaksu blood test tawgada base banjin maram oirakanda tawwa phangdana hause laire akoina doctor dagi appointment laurubadi tang yosale adugi sada tanik ama hawba pokpa sadana bagi gari yama wairu bakanda lising ani dagi tadana lawe basa na sugumba asopa na dei ahal khangde ngang khangde hena emergency ona sasan narak badudi lambi sorok ta banni hasu anabadi thadopi hairani salura bakanda di ban sawaliba haigadra aduda su wakal tana da bayaw bani na ha na hekta to kai da khoi chali be missing jita ya ba chitan taw badau na yam ki han bedo adugum basu yam po halle aduna sar sigi banji di numit kharani waling edagi khana ne nabiba aduga haipi ba aduga tangai phadana banji nataba atopa upaya ma leiraga di adumaina tawantaninge adai sarkar su laingak si su macha masuna ningai tawraga mama mapana demand piba dauna ningai tawdrigi hek tabi da badawna tawba sugum basu
kitang sarkar gi matek da su mi yeng sansan bi da ga praja gi da matek khan bi yu hai ba wa pham se thamjari sara su sa na si bukhat pi pa se yam nungai jai matung da su he na sum ba praja da kana ga da ba pung ng singoi ba kaya bukhat pi yu hai ba wa pham je thamjar ga sa tension jara gi Thagachari, thank you so much. Yam bazan topic re masigi koina thamjari ba topic ta ban to wana lair ba da wa ba he na pi hai ba ji dum khange me yes pi hai ba du khang na ta narrative lai ba wa he ma narrate to ba da ni kari no hai ka na han ba da koina ban da theng nari si dom chathok ta ba gi di khang dre ban na ma to ma tam da han ba theng nari se lambi chathok ja se ni hoi ban to ro ke do bai lambi chatoi no hai do ni ban to ro kan da kadai de koi ba chalu ni picnic krai chalu ni imana be mayum da koi ba karmai chalu ni ban to ma tam da chalak ka do ri se ya na chalak ka do ri se kana no hai kan da ana layeng wagi chatpa doctor na matam na han ma khai tha da bado bandu hayeng leire ha banu mi cha hayeng tha jalakpa ahum subada thodo wa thok dharma karma ga mari leina ba imana bagi imung manungi sorat asti atai lohong khongdong ba chattaba ya da ba thoram chattaba ya da ba chalu da ba da nungai na roroi do ba warau khi do ba natra mari mata oi be imung manung oi be gi imung manungi samnai gi lamdo khara lamna le hore inu honga ga leire ado ai sorati sataba yade sumai to bomba fam adu natraga na atopa ai gi tangai fadaba maram mama leibe de yam loba chatta yadaba thabak amai sagi oiba yum da thokpa thodo amagi sima sigum singa si banam torok matam da thengnei sagi chaba thakko watpagi khotpagi lairba da chaitheng piba pochai yo lodaba duga mana masing kaksaluba hayeng gi on ga da do mina lo lak to ni nga sagi mana masing da thaba loi kak thalaga pulla tham doi ne nongala ga di hayeng ba lerim ni lo la roi ko na lo lak ta ga nga sai mi du manga ne ba du su leire ko loksalu bu du no mu yon da bagi mu mang doi ni ko no ma kak tang ore di kadai no sing chai de no honor si namit manga ni osan ga di madu da mang du siam yam gre ko simong leire mathang da mu lak ko doi si kai no hai kan da tha gi sel ꯑꯩꯈꯣꯏꯅ ꯈꯔ ꯂꯧꯔꯦ ꯂꯨꯄꯥ 5,000 ꯇꯔꯥ ꯑꯃ ꯋꯥꯏꯔꯨꯔꯦ ꯃꯗꯨ ꯄꯨꯔꯨꯔꯀꯥꯟꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯃꯒꯤ ꯁꯤꯡꯒꯠꯄ ꯑꯩꯅ 10,000 ꯂꯧꯔꯨꯕꯁꯦ ꯍꯣꯔꯦꯟ ꯂꯨꯄꯥ 300 ꯅꯠꯇ꯭ꯔ 500 ꯅꯠꯇ꯭ꯔ 300 ꯏꯟꯈꯠꯀꯗꯧꯔꯤꯕ ꯅꯨꯡꯇꯤꯒꯤ ꯏꯟꯈꯠꯄ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯌꯥꯝ ꯈꯪꯅꯕ ꯂꯣꯟꯗ ꯍꯥꯏꯔꯒ ꯃꯣꯏꯗꯒꯤ ꯂꯧꯏ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯌꯨꯅꯥꯀꯣꯗꯩ ꯄꯩꯁꯥ ꯄꯨꯕ ꯒꯥꯏꯗꯣ ꯋꯥꯔꯤꯅꯤꯀꯣ ꯁꯨꯝ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯄꯩꯁꯥ ꯊꯥꯗꯕ ꯃꯤꯁꯨ ꯂꯩꯕ ꯂꯅꯥꯏ ꯑꯣꯏꯅ ꯄꯩꯁꯥ ꯊꯥꯗꯖꯕ ꯊꯥꯗꯔꯤꯁꯨ ꯀꯩꯅꯣ ꯃꯥꯁꯨ ꯌꯨꯝ ꯄꯨꯗꯣꯏꯅꯦꯕ माइसु यामद्रबदो लुपा लाख 10 पुथोक्सरकान अमदा 5 अमदा 10 अमदा 2 अमदा 10 अमदा दु थादा जरिन सिमा याम पुनमक्सिना थादागिबदो माइ सेनफम जिंगदु पुगिबा मी जिंगदुना पिरक्त्रगदि पुथग्रगदि बिरामले माइ मतमम सांगदोकिदोइनिको सिगि सोंगलेको अदमा यामनो हाइबे याइबो इबाकी इशुने तौदे आदबने नोइगे दुगी तेता मना मसिंग खरा मांगबा नोइदे खरा सतोक सचिन नुंगाइतबा नोइगे सेन पुथबदनो लुब्रो सि सोंगलेयबको अदा खोइन मुहारिना पृथ्वी द थोलिबा थोदो वाथोक सिंग द पांडम म फंगनबो होनबा मतमदा अतोपा मयाम प्रोसेसन मयाम लेबको अदु नतबा कांदा तोबीबा तारगसु मतम याम सांगदबा तोबा तारगसु हाना खंगनबा हाइबदि थोइबा खोदोंग थिबा सिंगसे खसि गेक थोगे सिन याना नबकी अदु मी वाखलोन जिंगदोनिदा अदे थागचरी थैंक यू सो मच मयाम नि हेना खंगबो आनी अखोइना सि हाइरुरे हाइदना होरेन मक्तदा मसिमक चलसी इलसी हाइदना हाइनरकदबा करिसु लाइते अदुबा कोइ पुनम वाखल तादबदि यादे मोजे ngасai मेदमना हाबिबदो अखोइ बनम थोलपो मतमदा कन्ना थौ अदुगा अखोइ गि मयाम थोले कन्ना थौ मयाम थोले करम मतमदा कन्ना थौ मयाम दु थोलागा बंद कदाइ चलिनो करिदोरिनो करिम त हाइबा नंगतंग पोपा गाड़ी थुगाइबा काइबा सुदुम या कोन खजितंग हाइनरुबदा अदुमा हेक्ता अदुबु चत्तबनि थेंगनदबनि खंगरोय थेंगनदब मयाम सो दुम ले मसि पुनमकसे अखोइ मसेंदा अखोइगी फुरुपता अइने अइंगोंदाइदो इसागी खोंगदा इसाना सिंजंग ग्यानजनबगुम माइदा तिन सिचिनबगुम करिगुम थौदोकता हेक ताब नुवाइतब थौदो वाथोक क्या थोक्तबसु नते मसिमंगना अखोइ करिमदि होरुगुमसि अखोइ करिमता तौरुगुमसि हाइबगी वादि लेति मदुगी मेरिट अमदि डिमेरिट सिंगदो खना नैनरकांदा अखोइना खरा सेमदो सादोगा तक्थोना तोगा बन्सु तौगदबनि तौबा याबा मोंग सिंगदा तौबा याय बरि तौइना बन होजि पौदा हंतक चाहिदा बन क्याम तौग्रगे से दोम खुद थिरगा थंबिबि यावबिब्रा अदुबो खोइ मीडियागी मी पाउचेगी मी ददि होजि पाउबदा चाहिदा बन तौगिबा मसिंग हाइबा मलै मसि लोइना खंगी हेलो मिंग अमदि लेफम हाइबियो चाइबुंगो खुंदा खुंदगी मा पिसकने
ꯏꯃꯥ ꯄꯤꯁꯛ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯏꯃꯥ ꯕꯟ ꯇꯧꯕꯅ ꯂꯥꯏꯔꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤ ꯏꯃꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯁ ꯕꯟ ꯇꯧꯕꯅ ꯂꯥꯏꯔꯕꯗ ꯑꯋꯥꯕ ꯄꯤꯕꯁꯤꯗꯤ ꯏꯃꯥꯗꯤ ꯍꯥꯏꯕ ꯃꯈꯩ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯅꯤ ꯏꯆꯥꯏꯕꯨꯡꯉꯣ ꯌꯥꯝ ꯋꯥꯅꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥꯛꯀꯨꯝꯗꯗꯤ ꯄꯣꯠꯊꯣꯛꯁꯨ ꯌꯥꯝ ꯂꯩꯕ ꯈꯨꯟ ꯅꯠꯇꯕꯅꯤꯅ ꯌꯥꯝ ꯋꯥꯅꯩ ꯊꯕꯛ ꯁꯨꯔꯒ ꯆꯥꯅꯕꯅꯤꯅ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯔꯦ ꯁꯨꯕ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯂꯩꯔꯒ ꯆꯥꯅꯤꯡꯉꯥꯏ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯂꯩꯕ ꯀꯥꯡꯕꯨꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯅ ꯆꯥꯖꯩ ꯂꯩꯇꯕ ꯀꯥꯡꯕꯨꯗꯤ ꯑꯌꯨꯛ ꯆꯥꯔꯒ ꯅꯨꯡꯗꯥꯡ ꯍꯦꯟꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯋꯥꯅꯕꯅ ꯑꯋꯥꯕ ꯉꯥꯛꯇ ꯑꯣꯏꯔꯦꯗ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯥꯛꯀꯨꯝꯗꯗꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯔ ꯋꯥꯠꯄꯅꯤꯅ ꯌꯥꯝ ꯋꯥꯅꯔꯦ ꯕꯟꯁꯦ ꯇꯣꯏꯅ ꯇꯧꯕꯁꯦ ꯏꯃꯥꯒꯤ ꯃꯣꯠꯇꯗꯤ ꯁꯨꯄꯥꯝ ꯄꯥꯝꯗ꯭ꯔꯦꯅ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯇꯧꯗꯕꯗꯤ ꯌꯥꯗꯕ ꯏꯃꯥ ꯄꯥꯡꯒꯩ ꯂꯝꯕꯤ ꯁꯦꯝꯕꯤꯔꯕ꯭ꯔꯣ ꯄꯥꯡꯒꯩ ꯂꯝꯕꯤ ꯈꯔ ꯁꯦꯝꯃꯦ ꯈꯔ ꯑꯃ ꯁꯦꯝꯗꯦ ꯑꯗꯨ ꯑꯋꯥꯡ ꯄꯨꯈꯥꯎ ꯁꯒꯣꯜꯃꯥꯡꯒꯗꯤ ꯐꯖꯅ ꯁꯦꯝꯃꯦ ꯄꯥꯡꯒꯩ ꯂꯝꯕꯤ ꯀꯌꯥ ꯁꯦꯝꯗ꯭ꯔꯤ ꯏꯟꯇꯔꯅꯦꯠ ꯌꯥꯗ꯭ꯔꯤꯉꯩꯗꯗꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯦ ꯀꯃꯥꯏꯅ ꯇꯥꯕꯤꯒꯦ ꯏꯃꯥ ꯑꯁ ꯎꯊꯣꯛ ꯋꯥꯅ ꯈꯥꯡꯈ꯭ꯔꯦꯗ ꯋꯥꯏ ꯐꯥꯏꯇꯅꯤꯅ ꯈꯔ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯠꯂꯤ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯊꯣꯛꯏ ꯐꯪꯉꯤ ꯑꯩꯗꯤ ꯐꯪꯗꯦ ꯂꯧꯕꯨꯛꯇꯨ ꯀꯔꯝꯕ ꯂꯧꯕꯨꯛꯅꯣ ꯈꯪꯗꯦ ꯐꯪꯗꯦ ꯃꯥꯗꯤ ꯌꯥꯝ ꯋꯥꯅ ꯇꯥꯅꯤꯡꯉꯁꯨ ꯇꯥ ꯐꯪꯗꯦ ꯑꯗꯨ ꯋꯥꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯔꯦꯗꯤꯑꯣꯁꯨ ꯐꯪꯗꯕꯅꯤ나 ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯦꯠ ꯌꯥꯔꯦ ꯀꯣ ꯍꯧꯖꯤꯛꯇꯤ ꯅꯦꯠ ꯌꯥꯝꯃꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯔꯦ ꯑꯗꯨꯕꯨ ꯏꯔꯥꯡꯗꯤ ꯌꯥꯝ ꯀꯟꯈꯠꯂꯛꯏ ꯅꯦꯠꯁꯦ ꯑꯃꯨꯛ ꯊꯤꯡꯈꯤꯕ ꯌꯥ ꯂꯩ ꯑꯁ ꯏꯔꯥꯡꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯌꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯨꯡ ꯑꯃꯒꯨꯝꯕ 12 ꯃꯈꯥꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯊꯣꯛꯑꯒ ꯂꯩ ꯀꯔꯤꯒꯨꯝꯕ ꯒꯨꯡꯒꯥꯡ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯍꯧꯅꯕ ꯅꯥꯏꯕ ꯌꯥꯗꯦ ꯊꯣꯛꯂꯛꯑꯣꯅ ꯇꯧꯋꯦ ꯑꯗꯒꯤ ꯅꯍꯥꯟꯁꯨ ꯀꯩꯅꯣꯗ ꯁꯑꯣꯡꯈꯣꯛꯇ ꯑꯗꯨꯝ ꯆꯠꯂꯤ ꯋꯥꯏ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯚꯔꯥ ꯇꯨꯔꯥ ꯄꯨꯊꯣꯛꯑꯒ ꯆꯥꯅ ꯊꯛꯅꯕ ꯈꯥꯏꯅ ꯈꯣꯠꯅ ꯆꯠꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯔꯤꯗ ꯏꯆꯥ ꯏꯕꯨꯡꯉꯣ ꯋꯥꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯕꯟꯒꯤ ꯆꯩꯊꯦꯡꯅ ꯂꯥꯏꯔꯕꯗ ꯑꯋꯥꯕ ꯍꯦꯟꯅ ꯄꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇꯣꯀꯣ ꯇꯣꯄꯤꯛ ꯑꯃ ꯊꯝꯃꯀꯥꯟꯗꯁꯨ ꯍꯦꯛ ꯇꯧꯖꯕꯗꯣ ꯑꯗꯨꯅ ꯃꯔꯛꯇꯁꯨ ꯇꯣꯄꯤꯛ ꯊꯝꯗ꯭ꯔꯀꯥꯟꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯕꯒꯤ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯗꯣꯝ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯤꯡꯕ ꯂꯩꯔꯕꯗꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯗꯨꯅ ꯊꯝꯖꯔꯤꯕꯁꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯨꯝꯕ ꯌꯥꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯣꯝꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄ ꯌꯥꯅꯕ ꯍꯥꯏꯗꯅ ꯑꯔꯥꯏꯕ ꯇꯣꯄꯤꯛ ꯑꯃ ꯊꯝꯖꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Good afternoon, sir. ꯇꯔꯥꯃꯣꯛꯆꯔꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯀꯛꯆꯤꯡꯗꯒꯤ ꯃꯦꯝꯇꯣꯟꯅꯤ ꯁꯥꯔ ꯏꯁꯥꯁꯤ ꯉꯔꯥꯡꯁꯨ ꯀꯩꯅꯣ ꯌꯥꯎꯗꯅ ꯔꯦꯂꯤ ꯆꯠꯄꯗ ꯀꯩꯅꯣ ꯇꯧꯗꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ ꯂꯩꯕ ꯑꯗꯣ ꯑꯃꯨꯛꯁꯨ ꯁꯥꯔꯒꯤ ꯀꯩꯅꯣꯁꯤ ꯇꯣꯄꯤꯛꯁꯤ ꯐꯖꯃꯟꯗꯅ ꯑꯩꯒꯤꯁꯨ ꯈꯤꯇꯪꯗꯁꯨ ꯁꯦꯌꯔ ꯇꯧꯖꯒꯦꯅ ꯇꯧꯖꯔꯛꯏꯅꯦ ꯕꯟ ꯑꯃ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯕꯁꯤꯡꯗ ꯑꯋꯥꯕ ꯄꯤ ꯃꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒ ꯀꯔꯝꯕ ꯃꯔꯝꯁꯤꯡꯅꯣ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯎ ꯁꯤꯗꯤ ꯀꯛꯅꯉꯥꯏ ꯂꯩꯇ꯭ꯔꯕ ꯀꯩꯅꯣꯅꯤ ꯌꯥꯅꯤꯡꯕ ꯍꯥꯏꯕꯨ ꯁꯤꯗꯒꯤꯅ ꯌꯥꯝ ꯐꯖꯕ ꯇꯣꯄꯤꯛꯅꯦ ꯑꯩꯅꯁꯨ ꯌꯥꯝ ꯈꯟꯖꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯗꯤ ꯌꯥꯝ ꯑꯩꯅꯁꯨ ꯈꯟꯖꯕ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯏ ꯁꯥꯔ ꯕꯟꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯁꯥꯔ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯟ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯗꯨꯅ ꯂꯥꯛꯏ ꯇꯧꯁꯨ ꯇꯧꯔꯤ ꯕꯟꯁꯤꯅ ꯑꯁꯤ ꯕꯟ ꯍꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯗꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯕ ꯕꯟ ꯍꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯣ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯣ ꯄ꯭ꯔꯖꯥꯗ ꯑꯩꯈꯣꯏ ꯑꯋꯥꯕꯁꯤꯡꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯗꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯉꯁꯤꯃꯛꯇ ꯑꯩꯁꯦ ꯂꯨꯍꯣꯡꯕꯒꯤ ꯑꯌꯨꯛꯇ ꯉꯝꯗ ꯄꯣꯠꯌꯦꯡ ꯆꯠꯂꯦ ꯍꯜꯂꯛꯄꯗꯅꯦ ꯃꯆꯤꯁꯤꯗ ꯌꯣꯜꯂꯤꯕ ꯏꯟꯁꯥꯡꯗꯣ ꯈꯨꯜꯂꯛꯁꯤꯗ ꯑꯔꯥꯞꯄꯗꯒꯤ ꯑꯩꯈꯣꯏ ꯁꯣꯔꯥꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯣꯏꯅ ꯇꯧꯔꯤꯕꯗꯨ ꯃꯣꯏꯗ ꯂꯩꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯕ ꯁꯥꯏꯀꯜꯅꯁꯨ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯨ ꯃꯣꯏ ꯃꯅꯥ ꯃꯁꯤꯡꯁꯤꯁꯨ ꯁꯨꯝ ꯎꯕꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯁꯨ ꯌꯨꯝꯗꯁꯨ ꯂꯩ ꯑꯩꯒꯤꯕꯨꯗꯤ ꯋꯥꯠꯇꯦ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯂꯩꯕꯅꯦ ꯂꯣꯏ ꯊꯥꯖꯕꯅꯦ ꯑꯗꯨꯒꯁꯨ ꯑꯩꯁꯨ ꯂꯨꯄꯥ 100ꯃꯨꯛꯀꯤ ꯂꯩꯕꯤꯔꯛꯑꯦ ꯃꯣꯏ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯔꯥꯎꯅ ꯊꯥꯒꯠꯄꯤꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯐꯝꯃꯝꯃꯣ ꯑꯩꯈꯣꯏ ꯃꯤ ꯃꯈꯩꯁꯨ ꯂꯩꯍꯜꯂꯒꯦꯅ ꯍꯥꯏꯗꯅ ꯇꯧꯋꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ ꯌꯥꯝ ꯊꯦꯡꯅꯩꯌꯦ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯁꯤ ꯐꯠꯇꯦ ꯀꯩꯅꯣꯁꯦ ꯁꯤ ꯊꯕꯛꯁꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯐꯦꯁꯕꯨꯛꯇ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯃꯁꯨ ꯊꯦꯡꯅꯩꯌꯦ ꯅꯔꯁ ꯏꯅꯥꯎ ꯑꯃꯅ ꯀꯞꯄꯦ ꯃꯥꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏ ꯕꯟ ꯑꯣꯏꯔꯁꯨ ꯃꯣꯏ ꯗ꯭ꯌꯨꯇꯤꯅꯤ ꯃꯣꯏ ꯃꯁꯥꯒꯤ ꯀꯥꯔ ꯅꯨꯡ ꯄꯨꯊꯣꯛꯑꯗꯨꯕ ꯃꯣꯏꯗ ꯆꯠꯄ ꯌꯥꯔꯣꯏꯅ ꯆꯩꯊꯦꯡꯕꯤꯕ ꯑꯗꯨꯒꯨꯝꯕꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯝ ꯐꯖꯩ ꯉꯁꯤꯒꯤ ꯆꯥꯔꯖꯀꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯇꯧꯕ ꯇꯥꯔꯒꯁꯨ ꯅꯨꯃꯤꯠ 5ꯅꯤ 4ꯅꯤ ꯋꯥꯠꯂꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯌꯦꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯕ ꯃꯣꯏ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯗꯤ ꯕꯟ ꯂꯩꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯥꯕ꯭ꯂꯤꯛꯇꯁꯨ ꯀꯩꯅꯣ ꯇꯧꯍꯟꯕꯗꯨ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯁꯥꯔ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯇꯥꯡꯗꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯃ ꯁꯦꯡꯅ ꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯅꯥꯗꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯣ ꯏꯕꯦꯝꯃ ꯅꯪ ꯗꯥꯏꯄꯔ ꯇꯥꯕ ꯇꯥꯔꯦꯅ ꯇꯤꯀꯦꯠ ꯀꯛꯎꯔꯦ ꯇꯤꯀꯦꯠ ꯀꯛꯀꯥꯟꯁꯤꯗ ꯃꯥꯁꯤ
ꯊꯣꯛꯄꯁꯦ ꯉꯁꯤ ꯂꯥꯛꯀꯗꯕꯅꯦ ꯏꯕꯦꯝꯃ ꯏꯔꯥꯡꯁꯤꯗꯅꯦ ꯏꯃꯥꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯅꯪ ꯍꯪꯆꯤꯠ ꯇꯤꯀꯦꯠꯇꯨ ꯌꯩꯊꯣꯛꯑꯗꯅ ꯇꯥꯡ 19 ꯑꯣꯏꯅ ꯑꯣꯟꯊꯣꯛꯏꯅꯦ ꯍꯥꯏꯕ ꯑꯅꯥꯕꯒ ꯑꯣꯏꯔꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯏꯆꯥꯗꯨꯅ ꯀꯔꯤ ꯇꯧꯔꯝꯒꯗꯣꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯅꯉꯩ ꯐꯣꯟ ꯇꯧꯗꯅ ꯑꯩꯅ ꯇꯧꯔꯒ ꯊꯝꯃꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯑꯦ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛ ꯄꯥꯏꯔꯛꯑꯅꯤ ꯍꯦꯛ ꯍꯪꯆꯤꯠꯄꯨꯗꯤ ꯑꯗꯨ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯃ ꯉꯁꯤ ꯂꯨꯍꯣꯡꯉꯦ ꯀꯩꯅꯣꯗ ꯊꯥꯡꯒꯗꯒꯤ ꯏꯃꯧ ꯅꯨꯄꯤ ꯏꯌꯥ ꯅꯨꯄꯥꯅ ꯄꯣꯛꯄꯗꯣ ꯍꯧꯖꯤꯛꯀꯤꯗꯨꯁꯨ ꯊꯥꯡꯒꯗꯒꯤ ꯃꯇꯝꯗꯤ ꯅꯍꯥꯟ ꯆꯍꯤ ꯑꯃ ꯋꯥꯠꯂꯤꯉꯩꯗꯩ ꯂꯦꯞꯁꯤꯟꯈ꯭ꯔꯕꯅꯤ나 ꯕꯟ ꯅꯨꯡ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯌꯩꯊꯣꯛꯑꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯨꯍꯣꯡꯉꯤ ꯑꯗꯨ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯒ ꯏꯃꯧꯒꯗꯤ ꯆꯠꯍꯟꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯁꯤꯒ ꯒꯥꯔꯤꯁꯤ ꯄꯨꯔꯒ ꯑꯗꯨ ꯌꯥꯝ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯦꯟꯁꯟ ꯂꯩꯕ ꯍꯧꯔꯦ ꯁꯥꯔ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕꯁꯤ ꯀꯌꯥ ꯑꯇꯣꯞꯄ ꯃꯃꯥ ꯃꯄꯥ ꯀꯌꯥꯗꯁꯨ ꯊꯦꯡꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯃꯌꯥꯝꯗꯁꯨ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤ ꯈꯜꯂꯒ ꯃꯃꯥꯡꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯕꯟꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯕꯟ ꯇꯧꯕꯗꯒꯤ ꯑꯁꯨꯛ ꯌꯥꯝ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯐꯪꯉꯦ ꯍꯥꯏꯕꯁꯤꯗꯤ ꯏꯇꯥ ꯇꯥꯗꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤꯅꯤ ꯇꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯧꯔꯝ ꯁꯔꯨꯒꯥꯕꯤꯔꯛꯄ ꯁꯣꯔꯥꯠ ꯍꯥꯏꯕꯁꯤ ꯊꯣꯛꯇꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯃꯤ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯁꯣꯔꯥꯠ ꯁꯣꯟꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯣꯔꯥꯠ ꯍꯌꯦꯡ ꯁꯣꯟꯒꯗꯣꯏꯅꯤ ꯍꯥꯏꯗꯤ ꯉꯁꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯅꯗꯦ ꯁꯣꯔꯥꯠ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯝꯗ꯭ꯔꯕꯗ ꯙꯔꯃ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ 10ꯅꯤ ꯅꯨꯃꯤꯠ 14ꯅꯤ ꯃꯥꯒꯤ ꯁꯣꯟꯐꯝ ꯊꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯁꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯁꯣꯔꯥꯠꯇ ꯆꯪꯉꯤꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯂꯩꯗꯕ ꯌꯥꯗꯕ ꯑꯣꯏ ꯃꯁꯤꯁꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗ ꯁꯣꯔꯥꯠꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯐꯪꯗꯦ ꯑꯈꯟꯅꯕ ꯀꯩꯊꯦꯜꯗ ꯐꯪꯉꯤ ꯀꯛꯆꯤꯡ ꯐꯪꯉꯤ ꯏꯝꯐꯥꯜ ꯐꯪꯉꯤ ꯑꯩꯈꯣꯏ ꯊꯧꯕꯥꯜꯗ ꯐꯪꯉꯤ ꯕꯤꯁꯅꯨꯄꯨꯔ ꯅꯝꯕꯣꯜ ꯐꯪꯉꯤꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯐꯪꯗ ꯇꯥꯔꯗꯤ ꯑꯋꯥꯠꯄ ꯌꯥꯎꯔꯒꯗꯤ ꯙꯔꯃ ꯀꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏ ꯆꯠꯇꯕ ꯌꯥꯗꯦ ꯁꯣꯔꯥꯠꯀꯤ ꯄꯣꯠ ꯂꯩꯕ ꯆꯠꯄꯅꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯊꯥꯔꯒ ꯆꯠꯄ ꯃꯇꯝꯗ ꯍꯌꯦꯡ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯉꯁꯤ ꯕꯟ ꯂꯩꯁꯤ ꯎꯗ꯭ꯔꯦ ꯍꯥꯏꯅ ꯉꯥꯡꯉꯛꯀꯗꯣꯏꯅꯤ ꯑꯐꯕ ꯈꯣꯟꯖꯦꯜꯅ ꯉꯥꯡꯉꯛꯑꯣꯏ ꯇꯧꯔꯤꯕ ꯕꯟꯗꯨ ꯃꯗꯨꯒꯤ ꯒꯥꯔꯤꯗꯨꯃ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯃꯗꯩꯗ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯦ ꯃꯥ ꯅꯥꯟꯊꯣꯛꯈꯤꯕꯩꯅꯦꯅ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯂꯩꯔꯣꯏꯕ ꯂꯨꯗꯒꯤ ꯉꯥ ꯅꯥꯟꯊꯣꯛꯈꯤꯕ ꯅꯠꯇꯦꯕ ꯏꯟꯗꯒꯤ ꯉꯥ ꯑꯔꯛꯄꯗꯨ ꯆꯣꯡꯊꯣꯛꯈꯤꯕ ꯅꯠꯇꯦ ꯈꯣꯏꯗ ꯊꯨꯕ ꯉꯥ ꯅꯥꯟꯊꯣꯛꯂꯒ ꯇꯨꯔꯦꯟꯗ ꯇꯥꯈꯤꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯎꯁꯣꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯦ ꯎꯁꯞ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯎꯁꯞ ꯑꯃꯗ ꯆꯪꯉꯤꯁꯤ ꯂꯥ ꯈꯔ ꯆꯪꯉꯤ ꯂꯥꯗꯨꯅ ꯃꯆꯤꯟꯖꯥꯛ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯅꯤ ꯁꯤꯟꯖꯒꯦ ꯇꯧꯔꯗꯣ ꯇꯉꯥꯏ ꯐꯗꯗꯤ ಲಾದ ꯁꯤꯟꯖꯅꯤꯡꯕꯗꯣ ꯂಾ ꯂꯩꯒ ꯆꯠꯀꯗꯧꯗꯣ ꯊꯣꯡ ꯂꯣꯜꯂꯝꯅꯤ ꯇꯣꯛꯑꯗꯤ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯗꯨꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯀꯣꯜ ꯂꯤꯛꯇꯣ ꯂꯩꯀꯥꯏꯗ ꯁꯥꯜꯂꯕꯅꯤꯅ ꯂꯥ ꯇꯧꯗ ꯌꯥꯗꯦꯕ ꯂꯩꯇꯦ ꯁꯝꯖꯜꯂꯣ ꯍꯥꯏꯔ ꯑꯗꯨꯝ ꯁꯝꯖꯜꯂꯅꯦꯕ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯄꯣꯠꯅꯦꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯒꯤ ꯑꯣꯏꯒꯗꯕ ꯆꯪꯒꯗꯧꯔꯤꯕ ꯄꯣꯠ ꯆꯐꯨ ꯂꯩꯒꯗꯧꯔꯤꯕ ꯐꯤꯔꯣꯜ ꯂꯩꯒꯗꯧꯔꯤꯕ ꯑꯇꯩ ꯃꯌꯥꯝ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯌꯥꯝꯁꯤꯡꯗꯨ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯏ ꯍꯥꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯍꯥꯡꯕ ꯌꯥꯔꯤꯕ ꯗꯨꯀꯥꯟꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯥꯝ ꯈꯪꯕꯤꯕ꯭ꯔꯥ ꯌꯥꯝ ꯌꯥꯡꯅ ꯈꯨꯝꯕꯤꯔꯣꯅꯦ ꯗꯨꯀꯥꯟꯁꯦ ꯕꯟ ꯇꯧꯀꯥꯟꯗ ꯍꯥꯡꯕ ꯌꯥꯕ ꯗꯨꯀꯥꯟ ꯈꯔ ꯂꯩꯌꯦꯕ ꯀꯅꯥ ꯀꯅꯥꯅꯣ ꯐꯥꯔꯁ ꯐꯤꯡꯒꯔ ꯑꯗꯨꯝꯇ ꯅꯝꯕꯤꯔꯣꯅꯦ ꯗꯨꯀꯥꯟꯁꯦ ꯑꯗꯨꯝ ꯕꯟꯁꯤꯠ ꯂꯩꯔꯀꯥꯟꯗ ꯍꯥꯡꯕ ꯌꯥꯕ ꯗꯨꯀꯥꯟ ꯑꯃꯈꯛꯇꯪ ꯍꯥꯏꯕꯤꯔꯣꯅꯦ ꯏꯔꯥꯏ ꯂꯥꯏ ꯋꯥꯅꯤꯗ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯗꯨꯝ ꯍꯥꯏꯗ꯭ꯔꯁꯨ ꯉꯥꯏꯗ꯭ꯔꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯣꯝꯗ ꯀꯣꯝꯊꯣꯛꯄ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯇꯉꯥꯏ ꯐꯗꯕ ꯙꯔꯃ ꯀꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨꯗꯗꯤ ꯍꯥꯡꯕ ꯅꯠꯇ꯭ꯔꯒ ꯐꯪꯕ ꯌꯥꯍꯟꯕ ꯆꯠꯄ ꯃꯇꯝꯗ ꯙꯔꯃ ꯀꯔꯃꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯀꯥꯟꯗꯨꯗꯁꯨ ꯃꯌꯥꯝꯁꯨ ꯂꯣꯏ ꯏꯕꯤꯔꯦꯀꯣ ꯖꯠ ꯌꯥꯡꯅ ꯏꯕꯤꯔꯦ ꯑꯣꯖꯥ ꯗꯣꯕा ꯑꯗꯒꯤ ꯍꯟꯖꯕꯝ ꯔꯣꯁꯤꯇꯥ ꯌꯦꯁ ꯐꯥꯔꯃꯥꯁꯤꯅꯦꯕ ꯑꯗꯣ ꯐꯥꯔꯃꯥꯁꯤꯗꯤ ꯆꯨꯝꯃꯦꯕ ꯑꯗꯨꯝ ꯐꯥꯔꯃꯥꯁꯤ ꯑꯗꯨꯝ ꯍꯥꯡꯉꯤꯀꯣ ꯑꯗꯨꯝ ꯐꯥꯔꯃꯥꯁꯤ ꯍꯥꯡꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯈꯣꯏ ꯐꯥꯔꯃꯥꯁꯤ ꯍꯥꯡꯕꯗ ꯑꯩꯈꯣꯏꯁꯨ ꯍꯔꯥꯎꯏ ꯍꯤꯡꯗꯣꯏꯕ ꯅꯤꯡꯉꯦꯕ ꯁꯤ ꯑꯊꯨꯕꯅꯤ ꯏꯃꯥꯔꯖꯦꯟꯁꯤꯅꯦꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕꯅꯦ ꯁꯤꯃ ꯆꯥꯗꯕꯁꯨ ꯌꯥꯗꯦꯕꯗꯣ ꯉꯁꯥꯏꯒꯤ ꯒꯨꯂꯤꯗꯨꯁꯨ ꯆꯥꯗꯕꯗꯤ ꯌꯥꯗꯦꯕ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯗꯕ ꯌꯥꯗꯕꯁꯦ ꯁꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯒ꯭ꯔꯣꯁꯔꯤꯁꯨ ꯑꯣꯏꯕꯅꯦꯕ ꯑꯣꯏꯕꯗꯤ ꯒ꯭ꯔꯣꯁꯔꯤꯁꯨ ꯑꯣꯏꯗ꯭ꯔꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯊꯕꯛꯇꯨꯒ ꯍꯥꯏꯇꯥꯔꯦ ꯃꯗꯨꯇꯪꯁꯨ ꯍꯥꯡꯍꯟꯅꯤꯡꯉꯦꯕ ꯃꯁꯤ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯑꯗꯣ ꯉꯁꯤ ꯌꯣꯜꯍꯧꯗ꯭ꯔꯒꯗꯤ ꯅꯣꯏ ꯁꯤꯡꯉꯔꯣꯏꯗ꯭ꯔꯣ ꯅꯣꯏ ꯑꯗꯨ ꯇꯧꯔꯣꯏꯗ꯭ꯔꯣ ꯍꯥꯏꯗꯣꯏꯅꯤ ꯃꯌꯥꯝꯅꯕꯨꯗꯤꯀꯣ ꯑꯗꯨꯅ ꯑꯃ ꯑꯣꯏꯔꯦ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯑꯗꯨꯅ ꯑꯇꯩꯗꯤ ꯈꯔ ꯑꯗꯨꯝ ꯇꯣꯛꯑꯁꯨ ꯌꯥꯏꯑꯕ ꯐꯤꯔꯣꯟ ꯆꯥꯔꯣꯟ ꯑꯇꯩ ꯈꯔ ꯇꯣꯛꯑꯁꯨ ꯉꯁꯥꯏꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯙꯔꯃ ꯀꯔꯃꯒꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯝꯊꯣꯛꯄ ꯃꯇꯝꯗꯁꯨ ꯕꯟꯗꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯕꯟꯁꯦ ꯍꯌꯦꯡ ꯀꯣꯝꯊꯣꯛꯀꯗꯕꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁꯦꯟꯁꯤꯌꯦꯜ ꯁꯥꯔꯚꯤꯁꯁꯤꯡ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒ ꯃꯦꯗꯤꯀꯦꯜꯒꯤ ꯑꯃꯗꯤ ꯙꯔꯃ ꯀꯔꯃꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯗꯨ ꯀꯣꯝꯊꯣꯛꯆꯩꯅ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯑꯗꯨꯕꯨ ꯙꯔꯃ ꯀꯔꯃꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯄꯗꯨꯗꯤ ꯑꯗꯨꯝ ꯀꯥꯏꯔꯦ ꯈꯣꯟꯊꯤ ꯐꯖꯅ ꯑꯗꯨꯝ ꯆꯥꯔꯦ
सिगी मरक्ता अममुक लेरी याम फरक ताब अमखक लेरी मयाम नदि दुम खंगदि खंगबिरमनि को एयरपोर्ट चटपा हाइसे अस मसी प्रबेराने एयरपोर्ट है कहीं मैम खंबीरवानी एयरपोर्ट लापसी आदगी चटखिब इचाइसु लाइकम चलूब नत्र अनाबगी चलूब नत्रग थबम चलूब मधु एयरपोर्ट तो अखोइन वोक्त्रगदि मा गारीसु चेंदि मासे क्रमाई लाक्तोइनो करम हाइना लाक्तोइनो इम्फाल मनुंगदा मालोमदगिना कैसामपाट पौक चटखिबा मालोमदेना क्वाकैथेल पौक चटखिबा मालोमदगिना अदाय एरियादुदा मैत्रम अदाय बो खोंनो चटखिबदुबुदि खरा फरेनि एयरपोर्ट तुदगी कोई कक्सिंग बोग कमाई लागतोइनो बिष्णुपुर बो कमाई लागतोइनो अदुगा खोय अदुदगी चक्रन सेक्टारोम कमाई चत्तोइनो पंगईरोम कमाई चत्तोइनो अदु इतारगदी एयरपोर्ट चटपनी हाइना थाबसे मसे कोई इदम रेस्पेक्ट तौहम थोकप्रन खल्ले सिसु अदगी इसा इसु मपान चत्तोइनी हयेंग चत्तोइनी न लेरेबो लाइक तंबो ओइरो अनाबगी ओइरो अमम चत्तोरेबा चत्तबदी सुंया याद्रेबा हयेंगसे बंदिंग सिनुंग दावरम सत तौसलखरेबो सत्तबदी सुंगाई याद्रबनिको अदो इमुंग मनुंगजिन होरेन एयरपोर्ट फोग योबसिदा इसा थिनबा चटपा नत्रगा अनाबा थिनबा चटपा मी थिनबा चटपा एयरपोर्ट चटकदब मी मा फ्लाइट तोंदुना चटकदब मी मा थिनबा मतमदा तागदोरबो खोंथीजे अखोई खुंगंगदगी हाइगलगा इम्फाल मुंग मनुंग एयरपोर्ट फोग चटपदा कोई बन मफम 10 मु थेंनरदि खोंथी 10 मु नेबो खोइन तादोस ओय होरेनदि हलकनुको गाय थोंग मोक तोक्सनबा एयरपोर्ट का नोय कगदरो प्लेन तोंगिसिबो खोइसु तोंगिने बन मनुंग सिनतदि फ्लाइट चट जाद्रबो सेन्याम पाइबै टाइपता सिगुम खोन को थुकाइरो इखाइरो निखाइरो सिंहाक्तने से अखोइ मसेन द तोंनरिबो पोनिगो मसी बन पीबा चैथेंगनेबो दम नॉट ओनली चाक चारा दु खक नत्ते अदो इतारगदि अखोइ इहान हन मतम द अखोइ मेंटली अखोइ मै आपन खंगपम तो इसिंग साइगी धर्म कर्म अना लाइंग एयरपोर्ट चटपा सिखक्त नतनमु तोंगान तोंगान एग्जाम गुम लेब स्कूल की एग्जाम अदे एग्जाम मचा मचा मनि बन लेरदि यैथोखिबा लेबा मणिपुर द तौबे एग्जाम दुदि यैथोखिबि हाबा बट अदु सेंटर द तौरप मिगे आ एग्जाम दुदि यैथोओयबा दुदि अदु सिगुम सिंग दे खोइ खरा खरा कोमथोकपा खरा खरा खोइसे खरा खरा कराइदनि यंगसनबदि चुमब्रान खलेब ngasi लास्ट कॉल लो चगे थरम सिगे हेलो मिंगा मदि लाइफम हाइबियो Tama phone tawdresina daw thanga patu iting tamuli kadi goben khorakoni lona na ngasi tabi besing mati lapte library besing awang radio da tabi besing suika nazari asi ki thamjari ba topic thambiri ba topic si matang da haisu nana su kai kari go bakhara dum thamjagen tawjabani ahan bada thamjani ni se ko gi banche yam sing na kan da idi nana gi mata hare ga di banche banchina koi gi keno da kai logic oriba iramdam sigi phibam sida koi banchina yamna koi na toksalaga su koi gi solution porapadi banchina ringam mayana dikhalena na thaja bada ado sima haije ge duga tupa wafam amna koi gi banchi tawa matam da koi gi adum koi gi pawsi da dum haiba koi gi banchina koi gi electricity gumba de essential service gumba de yate medical service gumba je control de dum haiba अतो चलुरकान बनसिगी मागी सिम कंट्रोल ने सिम चलुरकान मफम अतै अमगा अमगा मानरम दबगु मसेन थेंगनाबा तारे खोइना चत्रगा सुदम पाउते कैदन थेंगना जबदा दुगा असागी अतोपा मदन ओ चलो का सिम थादो पिरक अदु खरा मदन चत्प यारो गनि तो गरी ता थिंग बकोत पते गरी बाबी बकोत पे आम थेंगनाबा सिम मसिन सो कोइ त थिंग आम सिम पि बा तारे दुना यारिबा मखैदे कोइ बन तौरिबा now sing my benching as well to live but to give maram habitat hospital and the sadly but to give maram or a senator akan bato pathaga matat pagi maram uri se padana pagi lagaki ne da kona tori se duna nu su yara ga tichat pa matam da kha section na chalu ga ha pata pa je hai bata sijin bi bi khara tum pam ja ba hai tare tu ga aro ba lusle ko da hai jan ni se ban sin kari gumba ma ta ko da kana ba bi de ko da wa ba na ta na de ko de checking bi ba na ta na kem ta kana ba le ke ha ba pham je tham de ga du khongjum lan su pagi april ki tang kun mari su oi bani na tu ya ma kai de ko gi ban siam tension la kan da pagi amtang iram dam se shanti le ba chakot ko iram dam ma bal blockade le to iram dam tang tang oi han min si ban si ya ga di ban si na ta ba atop ta wo ya ba me ma le ba si manung da ko gi atop pa pam bem tang thi bi ra ga ban si tension na ba tang min si du ga lamdam sida ko gi thengari ba wa na me an sida su ko na sarvya minara kan da ko gi ban le ta ba la ga ma tang oi han min si si ne yam na wa re na ta a ko gi marang kai then mak ta ha ga su marang kai then am ta hang dre bishnu kai then ati ga tai le go bishnu pu da le go kai then ma kai am ta hang dre du na adu lai re ba nu ma gi shuru ba chari ba sing asi di ta se na wa ba ha pa ba du re du na adu lengak na su ga gi ban to gi ba ati me kai ani mak ki marak ta antang jana ba pasin dira kan da
ꯍꯥꯏꯗꯤ ꯃꯌꯥꯝ ꯋꯥꯔꯤꯕꯁꯤ ꯑꯝꯇꯪ ꯀꯣꯛꯍꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯦꯖ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯃꯣ ꯁꯤ ꯋꯥꯐꯝꯁꯤ ꯈꯛ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯇꯦꯟꯁꯤꯟꯖꯒꯦ ꯇꯥꯃꯣ ꯊꯥꯒꯠꯆꯔꯤ ꯒꯣꯕꯤꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯇ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯕꯟ ꯇꯧꯕꯅ ꯂꯥꯏꯔꯕꯗ ꯑꯋꯥꯕ ꯍꯦꯟꯅ ꯄꯤ ꯍꯥꯏꯕꯅꯤ ꯀꯣꯜ ꯌꯥꯝ ꯂꯥꯛꯑꯦ ꯊꯧꯔꯝꯁꯦ ꯇꯣꯄꯤꯛ ꯊꯝꯕꯁꯤ ꯀꯣꯜ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯀꯣꯜꯂꯤꯡ ꯍꯥꯏꯅꯕꯖꯥꯠ ꯅꯠꯇ꯭रे ꯑꯗꯨꯕꯨ ꯀꯣꯜꯁꯤ ꯄꯥꯏꯈꯠꯆꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯊꯧꯔꯝꯁꯦ ꯑꯣꯜꯃꯣꯁ ꯃꯇꯝꯁꯤ ꯂꯣꯏꯔꯦ ꯌꯥꯝ ꯈꯟꯅ ꯅꯩꯅꯕꯗ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯔꯦ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯁꯤ ꯍꯧꯖꯤꯛ ꯕꯟ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯒ ꯕꯟ ꯇꯧꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝꯁꯤꯒꯤ ꯑꯣꯄꯣꯖꯗ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯏꯞ ꯕꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯟꯁꯤꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕꯗ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯅ ꯕꯟ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯕꯟꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯒ ꯃꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯃꯗꯨꯗ ꯀꯔꯤ ꯀꯔꯤ ꯈꯣꯝꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯇꯧꯗꯕ ꯌꯥꯗꯕ ꯂꯩꯔꯁꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯂꯧꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯂꯦꯞꯅꯔꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯄꯤꯅꯈꯤꯕ ꯃꯣꯠꯇ ꯕꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯕ ꯈꯨꯗꯛꯀꯤ ꯕꯟꯁꯤꯃ ꯇꯧꯕꯤꯗꯕ ꯑꯅꯤꯁꯨꯕꯗ ꯑꯅꯥ ꯂꯥꯏꯌꯦꯡ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯔꯝ ꯂꯩꯅꯕꯁꯤꯡꯗ ꯑꯄꯟꯕ ꯁꯨꯡꯄꯤ ꯄꯤꯕꯤꯗꯕ ꯑꯍꯨꯝꯁꯨꯕꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯑꯣꯏꯔോ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯒ ꯙꯔꯃ ꯀꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯃꯁꯤꯗ ꯄꯤꯕꯤꯗꯕ ꯏꯌꯥꯔꯄꯣꯔꯠ ꯆꯠꯄ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯃꯁꯤꯒꯨꯝꯕꯗꯁꯨ ꯑꯌꯦꯠꯄ ꯄꯤꯕꯤꯗꯕ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯕꯟ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯅꯥ ꯂꯥꯏꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯆꯠꯄ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯂꯩꯕꯁꯤ ꯂꯩꯗ ꯌꯥꯗꯦꯕ ꯍꯧꯖꯤꯛ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯛꯑꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯗꯥꯏꯀ꯭ꯂꯣꯅꯦꯝ ꯂꯩꯌꯨ ꯍꯥꯏꯔꯗꯤ ꯂꯩꯕ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯆꯠꯄ ꯃꯇꯝꯗꯨꯗ ꯂꯝꯕꯤꯗ ꯗꯥꯏꯀ꯭ꯂꯣꯅꯦꯛ ꯂꯩꯕ ꯆꯠꯄꯗꯨꯗ ꯈꯣꯟꯊꯤ ꯇꯥꯔꯒꯗꯤ ꯑꯗꯨꯁꯨ ꯌꯥꯝ ꯂꯨꯏꯌꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯂꯨꯔꯤꯕ ꯋꯥꯐꯝꯁꯤ ꯏꯆꯟ ꯀꯥꯕꯔꯃꯝ ꯍꯔꯤꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯐꯤꯁꯤ ꯅꯨꯃꯤꯠ 4-5ꯒ ꯅꯝꯁꯜ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃ ꯀꯔꯃꯒꯤ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯐꯤꯁꯨ ꯐꯤ ꯀꯣꯛꯄꯥꯏ ꯀꯥꯁꯜꯂꯛꯄꯒꯤ ꯐꯤꯕꯝ ꯂꯩꯕ ꯁꯦꯟꯗꯣꯡꯅ ꯐꯤ ꯑꯃꯗ ꯂꯨꯄꯥ 200 ꯂꯨꯄꯥ 300 ꯂꯨꯄा 500 ꯇꯣꯡꯀꯥꯟꯗ ꯀꯣꯛꯄꯥꯏ ꯀꯥꯁꯟꯈꯤ ꯇꯥꯔꯒꯗꯤ ꯗꯨꯀꯥꯟꯗꯣ ꯍꯥꯡ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯦꯝ ꯁꯥꯕ ꯌꯦꯡꯉꯨꯗꯧꯁꯨ ꯌꯦꯡꯁꯤꯟꯗ꯭ꯔꯕꯅꯤ나 ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯦ ꯁꯤꯗ ꯅꯠꯇꯦ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯗꯁꯨ ꯅꯨꯃꯤꯠꯇꯨ ꯌꯥꯝꯁꯟꯈꯤ ꯇꯥꯔꯒꯗꯤ ꯃꯗꯨ ꯄꯠꯁꯜꯂꯛꯄ ꯈꯣꯠꯁꯜꯂꯛꯄ ꯃꯌꯥꯝꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝꯁꯤ ꯑꯗꯨꯝ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯇꯧꯔꯒꯁꯨ ꯃꯁꯤ ꯕꯟꯁꯤ ꯌꯥꯝ ꯁꯥꯡꯗꯗꯕ ꯑꯗꯨꯒ ꯇꯧꯕꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯙꯔꯃ ꯀꯔꯃ ꯑꯅꯥ ꯂꯥꯏꯌꯦꯡ ꯁꯤꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯕ ꯑꯗꯨ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯕ ꯑꯗꯨꯒ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯈꯟꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯕꯒꯨꯝ ꯇꯧꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯇꯧꯕꯤꯗꯕ ꯑꯗꯨ ꯌꯥꯔꯤꯃꯈꯩꯗꯤ ꯕꯟꯁꯤ ꯇꯧꯕꯤꯔꯤꯅꯦꯅ ꯕꯟ ꯇꯧꯕꯤꯔꯤꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯁꯨ ꯅꯍꯥꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯤꯅꯦꯅ ꯏꯃꯥ ꯏꯕꯦꯟꯅ ꯇꯧꯕꯗꯨꯗ ꯊꯛꯄ ꯆꯥꯕꯁꯤꯡ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕꯁꯤꯡꯅ ꯌꯥꯎꯁꯟꯕꯤꯗꯕ ꯑꯗꯨꯒ ꯈꯔ ꯐꯖꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤ ꯄꯥꯟꯗꯝ ꯑꯃ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯊꯧꯗꯥꯡꯗꯣ ꯄꯨꯟꯅ ꯌꯥꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯉꯁꯤ ꯃꯤ 19 ꯀꯣꯜ ꯇꯧꯕꯤꯔꯛꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯩ ꯂꯥꯎꯊꯣꯛꯆꯔꯔꯣꯏ ꯃꯇꯝꯁꯤ ꯌꯥꯗ꯭ꯔꯦ ꯑꯣꯜꯃꯣꯁ ꯂꯣꯏꯅ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒ ꯍꯌꯦꯡꯁꯤ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯃ ꯊꯝꯖꯔꯤꯕꯁꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯁꯤꯗꯗꯤ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯀꯣꯜ ꯇꯧꯕꯤꯌꯨ ꯐꯦꯁ ꯇꯨ ꯐꯦꯁ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯁꯤ ꯋꯤꯠ ꯑꯩꯈꯣꯏꯒꯤ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯉꯣꯝꯕ ꯑꯦꯗꯤꯇꯔ ꯋꯥꯌꯦꯜ ꯀꯥꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯖꯥ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ 12 ꯃꯈꯥꯏꯗꯒꯤ ꯊꯧꯔꯝ ꯑꯁꯤ ꯍꯧꯖꯒꯅꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕ ꯍꯣꯠꯅꯕꯗ Diamond Donors-na puthokchabani Diamond Donors not only for the money atay mateng panggi natana mayam na kana bathabak thorom sing da su kona saru hajari basini aduna mayam kawbi ganu duga Lily drinking water aduga hariba thorom asigi damak ta su kogi Diamond family gi members sing soidana make dum mateng pang badum yawbi rakani matam du da dum tanja da lauthok charake kona thorom ama sinba seliba thorom sida kona mai pang na nabagi da makon hona jaba haragadi masini aduga baraka sida mok koina khanghanjaning ba wafam khongjom de ai ji kai no mayam nung khangbire ko khongjom de mayam koina khongjom da songna ki ba lanpham maning tambagi de mak marai bak maning tambagi de mak songna ki ba lanpham ni lanpham asida ipai pu kaya do madong gi su yum khudumak tigi naha maitei masa amam tholoktuna lan yaw da ya de hena loina koktho lan yaw ki laan yaukibadudha khoi ipai pu sing yauki thawai kat ki siki akoi maming matham ta khangaude khoi gi khwai laibak thiba haiba tai matam du de khoi ipai pu sing ne isalaude ihaude khanghawi kana
अदुग याम खरबा लानमी मयाम अदु लाख अनि खोंजोंगे लानबम द लेपखि हारिबनि अदुग याम खरबा लानफम दु मयाम न खंगौरिसि कना कना नो हायदि चिंगलेन सना पौना हैरांग खोंजा चोंथामिया सुमाय तौदना मसक ममिंग नाइबा खर खक खंगौवे अदुबो हारिबा मफम सिंग असिदा खोइगी इपाइपु सिंग थवाई थाकिबा इपाइपु सिंग न ब्रिटिश का लांथेंग न येकनबा माइथीबा पीबा ngamद्रसु सिरनी खंगना खंगना थवाई थाकिबा नुमित तांग कुलुमदोय नुमित असिमक बन अचौबा मन लैबा हाइबसे अखोइगी ख्वाइदगी लाइबक थीबा मनि मरैबाक मजातिगिदमक इपा इपुसिंगना खोइगिदमकता येकनबसिंगिदमक लांथेंगनदुना इरैपाक सिंगांगना होनकिबा नुमित अमदा अखोइना इपा इपुसिंगी मफम धाइकत लेकत तमदना इपा इपुसिंगु निंगसिंगदबा नुमित्ता लाइबक थीबदी अचौबा बन्नमना लैसिनख्रे मसिसु मियाम नैनबियो मसिसु दोंगनि थमोइदा नैनबियो पुनमकसिंग असे हयेंग ओजा हेमंत कुमार लाक मतमदसु अखोइ नैनमिनसि बन्ना लाइरबद चैथेंग पी हाइबा टॉपिक से मसिमक्सु ओजादा हयेंग अखोइ करी लेख हाइबदो ओजादासु वाफम असे अखोइ हंगनबनम होनमिनसि अदुगा ngarang अखोइना थमजखिबा टॉपिक हारिबा टॉपिक अदुदसु अखोइ मयाम ओजागा अखोइना फोंदोइबा मोडसिगा ओजागी मोड का करी लेबगे हाइबदो मदुसु अखोइ खंमिनननबा अखोइ होनमिनसि लोइनना लोइसिलकपदा नुंसिरबा इचा मा हाइबा तारे अखोइगी नुंसिरबा इचा अथोइबागिदमक मतेंग पांगबिरकपा खरसु लाउथोकजगे आई अथोइबागा पोकपा मा के पोकपा वारी सानगिबगी वीडियो दु थाजगे दुगा मतेंग पांगबिरकपा मनिसोइ लाउथोकजगे एनजे मेमसा अथोइबागिदमक लुपा चोंगा मतेंग पांगबिरे थागचरी सेगिदमक अदुगा कमला सनसम सिंगजमैदगी लुपा चामा थोइबगिदमक मतेंग पांगबिरे करिसु काइबा लेते लुपा चामा हाइबा लेते सनी चंगा पांगदमने हाइबा लेते अदोम अंगंबा पांगबिरकपदे खोगिदी लाइबो खोबने अदुगा हिजम तोंबी लमदिंग चरापुर लुपा चामरी पांगबिरे अदुबु हिजम तोंबीना पांगबिरकसे हुजिक अथोइबगी लुपा चनी मा पांगबिरे तोरंग लौबीगी चनी माना ताकपिरे अदु तोरंग लौबीगी दखोइ पैसासे खाइदरी मरमदी अनी जे फांगजना चलदी अथोइबगी पैसाजे पैसा ताररोय अदुन मंगना कोई तोरंग लौबीगी पैसादि खाइजद्री अदुबु पिसलकलबनिना मसी इदी संजरे अदुबु तोरंग लौबीगी पैसा मयाम थाबिरखिनु अकोई अंगांगी मसा लौद्री मसा लौर मतुंग कोई कोना तौजगे हाइबो वफम सिम थमजरी हाना पिबिरकसिंगदि संजरे अदुगा इबेमसा सरो खाइबा मथोइबगिदम लुपा चनी पिबिरे थागचरी कोहिमादगी लाइस्रम जमुना थोइबगिदम लुपा चंगा पिबिरे मसगिदम तसु थागचरी अदुगा कका गोपाल थागचरी फैमिली ngarang लाकपिरगा इमुंग मनुंग लाकपिरकांदा लेखिद्रबै चानुपा मागी अहोमलक सुबा डेट एनिवर्सरी है तरे सिगिदमक पॉलिसिंग मगा चात्रु कोगी डायमंड की फैमिली दा कोना कटपिरम बादुगिदम तसु मैम कका गोपाल फैमिली बुसु अखोनी काय खुमनजरी हाना कका बुसु थागचरी मरक्ता मतेंग पांगबिकिबा यावबसिंग अखोइदा दुम टेक तौबिरो अखोइ सोइदना दुम लाउथोकजगे अदना हयेंग काविगनो फेस टू फेस सरोमदा थमजरिबा ओजा हेमंत कुमार निंगोंबा हारिबसिगो उनजबगी थोरमसे मियामना सोइदनमकी मपुंग फानबियु हाइबा वाफम असिगा लोइना नंगसिगिदमक्तदि मतांग असिदा पुंगनिंगि वारोल थोरम लोइसिनजरे यावबिरिबा ताबिरिबा पुनमपु अमुखाना खुरुमजरी Take care. Lengsin Biraksi, Mindful Wellness Center, Homeopathy, Yoga and Naturopathy, Rims Road opposite Babina Diagnostic, Imphal.
मफम असिदा योगा अमदि नेचुरोपैथी की कंसल्टेशन तौबगी खुदोंचाबा लेजै थेराप्यूटिक योगा सेशन थमजरी एक्यूपंक्चर एक्यूप्रेशर मैसेज थेरेपी इलेक्ट्रोथेरेपी फिजिकल थेरेपी प्रैक्टिसेस ऑफ मेंटल वेलबींग डाइट अमदि लाइफस्टाइल की काउंसलिंग कुपिंग थेरेपी स्टीम बाथ हारिबसिंग असिदा नतना तोंगान ट्रीटमेंट खरसु लेसरी ओबेसिटी अर्थाइटिस फ्रोजन शोल्डर सर्वाइकल पेन बैक पेन बेल्स पैल्सी माइग्रेन साइनोसाइटिस सियाटिका पोस्ट स्ट्रोक रिहेबिलिटेशन डायबिटीज मेलिटस इंसोम्निया स्ट्रेस एंड एंजाइटी डिप्रेशन पीसीओडी हारिब लैना सिंग असे अदोम मायोंग नबीब तारगदी माइंडफुल वेलनेस सेंटर होम्योपैथी योगा एंड नेचुरोपैथी रिम्स रोड लेबा बबिना डायग्नोस्टिक की हेक मायोंगनबदा लेजरी तोंगा तोंगन लाइना कयादसु लायेंगनबगीदमक होम्योपैथी के लायेंग पथाप लेजै मफम असिदा लायेंगनबगीदमक लेजरिबा डॉक्टर बबिना निंगोंबम BHMS MD होम्योपैथी लोइनना योगा एंड नेचुरोपैथी की डॉक्टर रोजिना निंगोंबम BNYS MSc क्लिनिकल साइकोलॉजी अकुपा मरोल के दमा 9366921763 अमुकाना 9366921763 लेंगसिन बिरक्सी माइंडफुल वेलनेस सेंटर होम्योपैथी योगा एंड नेचुरोपैथी रिम्स रोड ऑपोजिट बबिना डायग्नोस्टिक इम्फाल नुंग तुम्हले ईश्वर की मंगताक अमदगी नुंग 27 mm की मथक्ता लेबा फावबदा संगायुंफम नुंगफौ पखा बेमदा लेबा सनाहलगी मना मसिंग सेंब हिदाक थकपदगी नुंगसिंग पुंगतुम तुमहंदुना फहनबा ngamle मसिंगा किडनी इसिंग कोमदा लेबा नुंगसिंग तुमहंदुना माई पाकना लायिंबा ngamle नुंग लेबा सिंगना अमुक्तंग सांगियंग तौथोकपियु अकोपा मरोल की दमा कॉल तौबिरो 9366752158 अमुकहना 9366752158 लायेंग जरिबा सनाहल संगायुंफम नुंगफो पखाम मेन लाना थौरम ताइबंग लेकोंदा महाके नुक्सी जरबा इमुंग मनुंग सागै नातै मरु मपांग ख्वाई पुनुमक्तगी मपुगी याथंग तुंगिना ताइबंग सिंथा पांगथोक लंबी टेक्चम तिलो तमा लेमना महाके नुक्सी जरबा इमुंग मनुंग सागै नातै ख्वाई पुनुमपु थादोक लमलगा हौखिबा तांग तराग तरे थामरी इंग्लिश सिंगनी कुनग तरुक कुमजा कालेन थागी थासी कुंथ्रानी चनबा इराई कोरौदा मपुन थाबत चैसिंग सुरदुना मपुगी लेकोलदा लेरांग लेना मोइना तिनख्रे चलिबा थासिगी चैचेत कुनगा माथोई थामरी इंग्लिश सिंगनी कुनग तरुक कुमजा कालेन गी मंगानी पानबा लेपाक पोकपो कोरौदा मंगानी लेहुन तमजरबा मतुंग लागिबा चैचेत कुनग तरे थामरी इंग्लिश सिंगनी कुनग तरुक कुमजा कालेन गी तरा मथोइनी चनबा निंगथौकाबा कोरौदा लेखिद्रबगी लाना थौरम थोकले नुमित असिदा लेखिद्रबिगी थवाइना मपुगी लेकोलदा इंगना चिंगना लेरुनबगी दमक्ता ngamjaba herang lerang खरदंग मपुगी मिंखैगा लोइनना ताइबंग मपुगी खुयादा खचगदौरी थौरम असिदा हलमन मरु मपांग इमाइबेल लेखिद्रबगा तिनबिरंबा इमुंग मनुंगनदि सक खंगौद्रब सिंगना मतम चाना लेंबिरक्तुना हेरांग लेरांग कचबा मदि मिंखै सक सोंजबसिदा याउबिरनबा डायमंड टीवी वाहोंग रेडियो की थोंगदा पाउजेंजरीबा टेक्चम बीरचंद्र मैते मपुरोइबा लोइनना महाकी सागै नातै इमुंग मनुंग मचिन मनाव